ꯑꯍꯥꯟꯕꯃꯛꯇꯗ ꯃꯤꯔꯦꯜꯒꯤ ꯃꯤꯡꯁꯦꯜ ꯌꯨꯇꯨꯕ ꯆꯦꯅꯦꯜ ꯑꯁꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯃꯌꯥꯝꯕꯨ ꯕꯤꯀꯥꯁ CNBSꯅ ꯏꯀꯣꯡ ꯅꯣꯅ ꯇꯔꯥꯝ ꯅꯣꯛꯆꯔꯤ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯈꯨꯗꯣꯜ ꯇꯝꯆꯦꯅꯕꯒꯤꯗꯃꯛꯇ ꯃꯥꯏꯕ ꯍꯅꯨꯕ ꯍꯥꯏꯔꯤꯕ ꯋꯥꯔꯤ ꯑꯁꯤꯒꯤ ꯃꯉꯥꯁꯨꯕ ꯁꯔꯨꯛ ꯑꯗꯨ ꯉꯁꯤ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ ꯋꯥꯔꯤ ꯑꯁꯤ ꯀꯔꯤ ꯑꯣꯏꯔꯛꯄ ꯀꯔꯤ ꯊꯣꯔꯛꯄ ꯍꯥꯏꯕꯗꯨ ꯍꯧꯖꯤꯛ ꯃꯌꯥꯝ ꯄꯨꯟꯅ ꯇꯥꯃꯤꯟꯅꯔꯒ ꯑꯃꯨꯛ ꯈꯪꯃꯤꯟꯅꯔꯁꯤꯗꯣ ꯑꯌꯨꯛ ꯑꯗꯨꯗ ꯃꯍꯥꯛ ꯆꯥꯒꯗꯕ ꯄꯣꯠꯂꯝ ꯁꯩꯔꯝꯁꯤꯡ ꯈꯔ ꯁꯤꯜꯂꯔꯦ ꯍꯥꯏꯔꯒ ꯅꯨꯡꯁꯨꯛ ꯅꯨꯡꯖꯥꯅꯕ ꯃꯥꯏꯊꯣꯡ ꯑꯃꯒ ꯂꯣꯏꯅꯅ ꯆꯥꯛꯈꯨꯝ ꯑꯗꯨꯗ ꯂꯩꯔꯤ ꯃꯥꯒꯤ ꯃꯅꯤꯡ ꯊꯣꯡꯖꯥꯎ ꯑꯗꯨ ꯀꯣꯛ 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 ꯊꯤꯜꯂꯛꯏ ꯆꯤꯡꯅꯕ ꯑꯃꯒ ꯂꯣꯏꯅꯅ ꯅꯨꯄꯤ ꯃꯆꯥ ꯑꯗꯨ ꯍꯧꯒꯠꯂꯛꯂꯦ ꯍꯥꯏꯔꯒ ꯊꯣꯡꯒꯤ ꯑꯍꯣꯕ ꯃꯍꯥꯛꯅ ꯉꯔꯥꯡ ꯐꯤꯖꯦꯠ ꯅꯝꯁꯤꯟꯈꯤꯕꯗꯨ ꯂꯧꯊꯣꯛꯂꯒ ꯌꯦꯡꯕ ꯃꯇꯝꯗ ꯀꯅꯥꯁꯨ ꯂꯩꯕ ꯎꯗꯦ ꯃꯗꯨꯗꯒꯤ ꯊꯣꯡꯒꯤ ꯄꯣꯔꯣꯜꯗꯨ ꯑꯃꯨꯛ ꯆꯠꯂꯦ ꯍꯥꯏꯔꯒ ꯌꯦꯡꯊꯣꯔꯛꯄꯗꯗꯤ ꯐꯠ ꯂꯥꯎꯅ ꯃꯃꯥꯏꯗꯨ ꯂꯩꯁꯤꯜꯂꯛꯏ ꯃꯥꯒꯤ ꯃꯑꯣꯡꯗꯨ ꯎꯕꯗ ꯂꯩꯁꯥꯕꯤ ꯃꯆꯥꯗꯨꯗꯤ ꯍꯦꯛꯇ ꯄꯨꯛꯂꯤ ꯄꯥꯏꯅ ꯊꯔꯣ ꯃꯥꯔꯣ ꯑꯣꯜꯂꯒ ꯅꯣꯛꯄꯅꯤ ꯃꯃꯥꯏ ꯃꯃꯤꯠꯇꯨꯅ ꯅꯨꯄꯤ ꯑꯃꯒꯨꯝ ꯀꯦꯃꯧꯔꯔꯤꯕ ꯑꯗꯨꯒ ꯈꯨꯗꯩ ꯑꯗꯨꯃꯒ ꯐꯨꯔꯤꯠꯅ ꯃꯍꯥꯛꯅ ꯄꯤꯈꯤꯕ ꯐꯨꯔꯤꯠ ꯑꯗꯨꯃꯒ ꯂꯤꯠꯂꯤ ꯍꯥꯏꯔꯒ ꯆꯪꯁꯤꯜꯂꯛꯄꯗꯨꯗꯗꯤ ꯀꯔꯤꯅꯣ ꯇꯧꯔꯛꯂꯤꯗꯨꯕꯣ ꯑꯁ ꯑꯩ ꯄꯨꯛꯂꯤꯒ ꯇꯠꯇꯧꯔꯦꯗ ꯍꯥꯏꯗꯅ ꯊꯔꯣ ꯃꯥꯔꯣ ꯑꯣꯜꯂꯒ ꯅꯣꯛꯂꯤ ꯈꯣꯃꯩꯅ ꯀꯩꯅꯣ ꯌꯥꯝꯅ ꯅꯣꯛꯅꯤꯡꯂꯛꯂꯕꯣ ꯂꯥꯟꯐꯝ ꯑꯁꯤꯗ ꯆꯦꯜꯂꯛꯂꯤꯉꯩꯁꯤꯗ ꯆꯥꯛꯈꯨꯝ ꯑꯗꯨꯗ ꯐꯠ ꯆꯪꯉꯛꯂꯦ ꯍꯥꯏꯔꯒ ꯃꯍꯥꯛꯅ ꯑꯣꯏꯅ ꯊꯣꯡꯒꯤ ꯄꯣꯔꯣꯟꯗꯣ ꯂꯣꯟꯁꯤꯟꯈ꯭ꯔꯦ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡꯗ ꯅꯨꯄꯤ ꯃꯆꯥ ꯑꯗꯨ ꯅꯣꯛꯄꯗꯨ ꯐꯔꯔꯦ ꯑꯗꯨꯕꯨ ꯎꯔꯒ ꯅꯣꯛꯅꯤꯡꯂꯦ ꯆꯠꯂꯣ ꯅꯃꯥꯏꯗꯣ ꯑꯃꯨꯛꯇ ꯇꯥꯊꯣꯛꯂꯁꯨ ꯆꯠꯂꯣ ꯌꯦꯡꯕ ꯉꯝꯗ꯭ꯔꯦ ꯍꯥꯏꯋꯥꯅꯤ ꯀꯔꯤꯅꯣ ꯇꯧꯔꯛꯂꯤꯗꯨꯕꯣ ꯁꯦꯠꯀꯦꯒ ꯅꯤꯄꯥꯒꯤ ꯐꯤꯖꯣꯜꯗꯨ ꯃꯄꯨꯡ ꯐꯥꯅ ꯍꯣꯡꯗꯣꯛꯂꯒ ꯁꯦꯠꯂꯛꯎꯗꯅ ꯑꯗꯨꯗꯤ ꯅꯠꯇ ꯍꯣ ꯑꯗꯨꯒꯤꯕꯨꯗꯤ ꯐꯤꯕꯝꯁꯤ ꯄꯣꯔꯛꯂꯤꯕꯁꯤꯅꯤ ꯑꯁꯤꯗ ꯂꯣꯏꯅ ꯌꯧꯔꯛꯂꯕꯅꯤ ꯑꯩꯁꯨ ꯅꯪꯍꯧꯔꯣꯏ ꯃꯇꯥꯒꯨꯝ ꯅꯣꯡꯕꯥꯜ ꯑꯗꯨꯅꯅꯦ ꯃꯌꯨꯝꯗ ꯊꯣꯛꯂꯛꯇ꯭ꯔꯤꯉꯩꯗ ꯆꯦꯜꯂꯛꯂꯤꯕꯅꯤꯅꯦ ꯑꯁꯤ ꯌꯧꯅꯕ ꯑꯁ ꯑꯣꯟꯊꯣꯛꯄꯅꯤꯗ ꯍꯣꯏ ꯁꯤꯕꯝ ꯅꯥꯕꯝꯗꯕꯨꯗꯤ ꯆꯦꯜꯂꯛꯂꯦ ꯍꯥꯏꯕꯕꯨ ꯐꯤꯕꯝ ꯑꯁꯤꯗ ꯀꯅꯥꯅ ꯅꯣꯛꯅꯤꯡꯂꯣꯏꯗꯣꯏꯅꯣ ꯍꯥꯏꯕꯅꯤꯗ ꯑꯁꯨꯝꯅ ꯃꯁꯥ ꯃꯎꯁꯤꯡꯅꯦ ꯍꯥꯏꯔꯒ ꯆꯥꯅ ꯊꯛꯅꯕ ꯂꯩꯔꯤꯕꯁꯤꯡ ꯑꯗꯨ ꯈꯣꯡꯒ꯭ꯔꯥꯏ ꯇꯥꯔꯦ ꯍꯥꯏꯔꯒ ꯐꯠꯆꯟ ꯂꯧꯈꯠꯂꯤꯗꯣ ꯈꯣꯃꯩ ꯅꯨꯄꯤ ꯃꯆꯥ ꯑꯗꯨꯁꯨ ꯈꯔ ꯆꯥꯔꯦ ꯍꯥꯏꯔꯒ ꯌꯦꯡꯂꯤ ꯈꯣꯃꯩꯅ ꯆꯥꯔꯔꯤꯕꯗꯣ ꯈꯣꯃꯩꯗꯤ ꯉꯔꯥꯡ ꯅꯨꯃꯤꯗꯥꯡꯒ ꯆꯔꯥ ꯍꯦꯜꯂꯔꯒ ꯇꯨꯝꯈ꯭ꯔꯕꯅꯤꯅ ꯑꯌꯨꯛ ꯑꯁꯤꯗꯗꯤ ꯐꯖꯅ ꯃꯍꯥꯛ ꯐꯨꯒꯠꯂꯤ ꯁꯨꯝꯅ ꯂꯩꯔꯤꯉꯩ ꯈꯪꯍꯧꯗꯅ ꯅꯣꯡꯕꯥꯟꯒꯤ ꯑꯍꯧꯕ ꯈꯣꯟꯖꯦꯜꯗ ꯇꯥꯔꯛꯂꯤ ꯍꯧꯖꯤꯛ ꯈꯨꯜ ꯑꯁꯤꯗ ꯂꯩꯔꯤꯕ ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛ ꯀꯩꯊꯦꯜ ꯊꯣꯛꯄꯤꯔꯛꯂꯣ ꯄꯣꯠꯂꯝ ꯆꯩꯔꯝꯁꯤꯡ ꯌꯣꯟꯕ ꯌꯥꯒꯅꯤ ꯑꯩꯅ ꯉꯁꯤꯒꯤ ꯅꯨꯃꯤꯠ ꯑꯁꯤꯃ ꯀꯩꯊꯦꯜ ꯐꯝꯍꯜꯂꯒꯅꯤ ꯊꯣꯡꯅꯔꯛꯂꯣ ꯍꯥꯏꯗꯨꯅ ꯂꯥꯎꯔꯤ ꯃꯗꯨꯗꯒꯤ ꯅꯪꯍꯧꯔꯣꯏ ꯃꯇꯥꯒꯨꯝ ꯅꯨꯄꯤ ꯃꯆꯥꯗꯣ ꯄꯣꯠꯌꯣꯝ ꯊꯥꯌꯣꯝꯁꯤꯡ ꯌꯣꯝꯁꯟꯈ꯭ꯔꯦ ꯄꯣꯠꯂꯝꯁꯤꯡ ꯑꯗꯣ ꯑꯗꯨꯒ ꯅꯪ ꯁꯨꯝ ꯌꯨꯝꯗ ꯂꯩꯔꯝꯃꯨꯀꯣ ꯑꯩ ꯄꯣꯠ ꯌꯣꯜꯂꯨꯈꯤꯒꯦ ꯁꯤ ꯍꯥꯏꯔꯒ ꯄꯔꯞ ꯊꯣꯛꯈꯤꯔꯝꯃꯤ ꯃꯃꯥꯡ ꯊꯣꯡ ꯑꯗꯨ ꯁꯕꯥꯛ ꯐꯪꯉꯩ ꯍꯥꯡꯗꯣꯔꯛꯂꯝꯃꯒ ꯃꯍꯥꯛꯁꯨ ꯎꯖꯤꯟ ꯄꯥꯟꯗꯨꯗ ꯂꯦꯞꯄꯒ ꯌꯦꯡꯍꯧꯏ ꯆꯦꯟꯈ꯭ꯔꯤꯕꯗꯨ ꯅꯨꯄꯤ ꯃꯆꯥꯗꯨ ꯀꯌꯥꯗꯤ ꯅꯨꯡꯁꯤꯔꯤꯁꯦ ꯑꯩꯒꯤ ꯏꯆꯟꯅꯨꯄꯤ ꯑꯃꯒ ꯂꯩꯖꯔꯝꯂꯕꯗꯤꯀꯣ ꯏꯆꯟꯒꯤ ꯅꯨꯡꯁꯤꯕ ꯒꯥꯏꯗꯨ ꯈꯪꯖꯔꯝꯒꯗꯕꯅꯤ ꯅꯨꯡꯖꯤꯔꯦꯡ ꯈꯨꯜ ꯑꯁꯤꯗ ꯌꯧꯔꯛꯂꯕ ꯀꯥꯟꯁꯤꯗꯗꯤ ꯍꯟꯗꯛꯇ ꯈꯪꯂꯦꯗꯅ ꯏꯆꯟꯒꯤ ꯅꯨꯡꯁꯤꯕ ꯆꯥꯎꯈ꯭ꯔꯕ ꯌꯨꯝꯁꯤꯗ ꯅꯥꯏꯇꯣꯝ ꯃꯊꯟꯇ ꯂꯩꯔꯔꯤꯕꯅꯤ ꯑꯗꯨꯁꯨ ꯅꯣꯔꯣꯒꯨꯝꯅ ꯇꯝꯊꯤꯔꯕ ꯃꯐꯝ ꯑꯁꯤꯗ ꯍꯣꯏꯗ ꯑꯩ ꯏꯁꯥꯁꯤꯁꯨ ꯏꯇꯦꯛ ꯇꯦꯛꯏ ꯁꯟ ꯒꯥꯔꯤꯗꯨꯅꯒ ꯃꯔꯣꯜ ꯑꯃ ꯇꯨꯝꯕ ꯂꯦꯡꯕꯩ ꯑꯣꯠꯄꯒ ꯌꯥꯗꯕꯅꯤ ꯃꯈꯣꯜ ꯇꯥꯈꯤꯅꯤ ꯍꯥꯏꯗꯨꯅ ꯌꯥꯝꯅ ꯄꯥꯈꯠꯅ ꯇꯨꯝꯕꯒꯤ ꯀꯗꯥꯏ ꯑꯣꯏꯗꯅꯣ ꯃꯥꯒꯤ ꯀꯥ ꯁꯣꯝꯁꯤꯅ ꯃꯥꯒꯤ ꯀꯥ ꯑꯣꯏꯔ ꯃꯥꯜꯂꯦ ꯅꯥꯀꯜꯁꯤꯗ ꯂꯩꯔꯤꯁꯤꯅ ꯀꯅꯥꯏ ꯐꯃꯨꯡꯅꯣ ꯃꯁꯤꯗ ꯑꯣꯏꯅ ꯉꯥꯏꯍꯥꯛ ꯇꯨꯝꯒꯦꯗ ꯄ꯭ꯔꯞ ꯆꯪꯁꯤꯜꯂꯒ ꯅꯨꯄꯤ ꯃꯆꯥꯗꯨꯒꯤ ꯂꯩꯈꯤꯗ꯭ꯔꯤꯕ ꯃꯄꯥꯟꯅ ꯍꯤꯞꯂꯝꯕ ꯐꯃꯨꯡ ꯑꯗꯨꯗ ꯀꯥꯈꯠꯂꯒ ꯃꯍꯥꯛꯇꯤ ꯈ꯭ꯔꯨꯞ ꯅꯈꯣꯛꯂꯒ ꯇꯨꯝꯈ꯭ꯔꯦ ꯁꯣꯝꯗꯅ ꯀꯝꯗꯧꯔꯤ ꯅꯤꯄꯥ ꯅꯤꯄꯤ ꯀꯌꯥ ꯑꯗꯨ ꯂꯣꯏꯅꯃꯛ ꯊꯣꯛꯅꯔꯛꯂꯦ ꯍꯥꯏꯔꯒ ꯄꯣꯠꯂꯝ ꯆꯩꯔꯝꯁꯤꯡ ꯑꯗꯨ ꯌꯣꯜꯂꯤ ꯂꯩꯁꯥꯕꯤ ꯃꯆꯥꯗꯨꯅ ꯑꯦꯟꯁꯥꯡ ꯅꯥꯄꯤ ꯄꯣꯠꯂꯝ ꯆꯩꯔꯝ ꯌꯣꯜꯂꯤꯕꯗꯨꯒꯤ ꯃꯅꯥꯛꯇ ꯇꯝꯊꯤꯔꯕ ꯅꯣꯡꯕꯥꯟꯅ ꯆꯪꯉꯛꯏ ꯃꯅꯥꯛ ꯑꯗꯨꯗ ꯃꯤꯁꯤꯡꯗꯨ ꯍꯪꯀꯠꯅ ꯐꯥꯎ ꯌꯦꯡꯗꯦ ꯑꯗꯨꯕꯨ ꯂꯩꯁꯥꯕꯤ ꯃꯆꯥꯗꯨꯗꯤ ꯃꯃꯥꯏꯗ ꯅꯣꯡꯈꯠꯂꯒ ꯌꯦꯡꯂꯣꯏ ꯅꯣꯡꯕꯥꯟꯅ ꯃꯤꯍꯨꯜ ꯇꯤꯡ ꯍꯥꯏꯗꯨꯅ ꯆꯣꯡꯉꯤ ꯅꯣꯡꯕꯥꯟꯅ ꯅꯨꯄꯤ ꯃꯆꯥ ꯅꯪꯒꯤ ꯄꯣꯠꯂꯝ ꯆꯩꯔꯝꯁꯤꯕꯨ ꯃꯃꯜ ꯀꯌꯥꯅꯣ ꯑꯃꯥꯏꯕ ꯑꯩ ꯈꯪꯗꯦ ꯑꯃꯥꯏꯕꯅ ꯂꯧꯒꯦ ꯍꯥꯏꯕꯤꯔꯕꯗꯤ ꯑꯗꯨꯃꯛ ꯀꯌꯥ ꯄꯤꯕꯤꯔꯝꯒꯗꯕꯅꯣ ꯄꯤꯕꯤꯔꯝꯃꯣ ꯂꯧꯕꯤꯈ꯭ꯔꯣ ꯀꯗꯥꯏ ꯑꯩꯉꯣꯟꯗ ꯂꯣꯏꯅ ꯄꯤꯔꯛꯎ ꯁꯦ ꯅꯪꯒꯤ ꯁꯦꯟꯈꯥꯎ ꯑꯁꯤꯃ ꯑꯣꯏꯔꯣ ꯑꯁꯤꯗꯤ ꯌꯥꯝꯃꯟꯈ꯭ꯔꯦ ꯍꯣꯏ ꯌꯥꯝꯂꯕꯁꯨ ꯅꯪꯒꯤ ꯂꯣꯏꯅꯃꯛ ꯑꯣꯏꯖꯔꯣ ꯆꯣ ꯅꯁꯥꯗꯨ ꯌꯦꯡꯕꯗ ꯋꯥꯅ ꯎꯏ
ꯌꯨꯝꯗ ꯆꯪꯖꯈ꯭ꯔꯣ ꯑꯗꯨꯒ ꯉꯥꯏꯈꯣ ꯑꯩꯁꯦ ꯀꯅꯥꯅꯣ ꯍꯥꯏꯕꯗꯤ ꯅꯪ ꯈꯪꯂꯤꯕ ꯅꯠꯇ꯭ꯔꯥ ꯈꯪꯖꯩ ꯑꯃꯥꯏꯕ ꯑꯗꯨ ꯈꯪꯅ ꯊꯕꯛ ꯇꯧꯒꯗꯕꯅꯤ ꯃꯃꯥꯡꯗ ꯑꯩꯅ ꯅꯍꯥꯛꯄꯨ ꯊꯋꯥꯏ ꯀꯟꯕꯤꯈꯤꯕꯗꯨ ꯅꯪ ꯅꯤꯡꯁꯤꯡꯂꯤꯗꯅ ꯅꯤꯡꯁꯤꯡꯖꯔꯤ ꯀꯔꯤꯒꯨꯝꯕ ꯃꯇꯨꯡꯗ ꯑꯩꯅ ꯌꯥꯗꯕ ꯊꯕꯛꯀ ꯇꯧꯔꯝꯂꯕꯗꯤ ꯅꯪ ꯑꯩꯕꯨ ꯐꯠꯇꯦ ꯍꯥꯏꯒꯅꯨꯀꯣ ꯁꯤꯅ ꯑꯃꯅꯤ ꯅꯪꯒꯤ ꯅꯔꯥꯏꯕꯛꯁꯨ ꯑꯣꯟꯊꯣꯛꯅ ꯊꯤꯔꯦꯗ ꯄꯂꯦꯝ ꯄꯟꯊꯧ ꯑꯅꯤꯃꯛꯁꯨ ꯂꯩꯇ꯭ꯔꯦ ꯂꯥꯛꯑꯣ ꯅꯌꯨꯝ ꯐꯥꯎꯕ ꯊꯤꯟꯕꯤꯔꯛꯈꯤ ꯌꯥꯒꯅꯤꯗꯣ ꯑꯗꯨꯃꯛ ꯅꯅꯥꯏꯔꯣꯏꯕꯤ ꯑꯩ ꯆꯪꯖꯈ꯭ꯔꯒꯦ ꯐꯔꯦ ꯐꯔꯦ ꯆꯪꯉꯣ ꯆꯪꯉꯣ ꯄꯣꯠꯂꯝ ꯆꯩꯔꯝꯁꯤꯡ ꯑꯗꯨ ꯑꯋꯥꯠ ꯑꯄꯥ ꯂꯩꯔꯕꯁꯨ ꯑꯩꯒꯤ ꯅꯥꯛꯇ ꯂꯥꯛꯂꯀꯥꯟꯗ ꯍꯪꯉꯛꯎ ꯑꯩꯉꯣꯟꯗ ꯋꯥꯈꯠꯂꯛꯎ ꯑꯩꯅ ꯏꯆꯥꯒꯤ ꯑꯄꯥꯝꯕ ꯄꯣꯠꯂꯝ ꯆꯩꯔꯝ ꯂꯣꯏꯅ ꯄꯤꯒꯅꯤ ꯅꯨꯡꯕꯥꯅ ꯉꯁꯤ ꯏꯆꯥ ꯀꯀꯥꯏꯗꯅ ꯍꯥꯏꯔꯛꯄꯗꯨꯗ ꯃꯍꯥꯛ ꯃꯊꯃꯣꯏꯗꯨꯗ ꯍꯩꯅꯗꯕꯣꯏ ꯍꯔꯥꯎꯕꯣꯏ ꯀꯩꯒꯨꯝ ꯑꯃꯁꯨ ꯐꯥꯎꯔꯤ ꯐꯒꯅꯤꯗꯣ ꯑꯃꯥꯏꯕ ꯅꯅꯥꯏ ꯆꯪꯖꯔꯒꯦ ꯆꯪꯉꯣ ꯆꯪꯉꯣ ꯄꯔꯞ ꯆꯪꯉꯛꯂꯤ ꯂꯩꯁꯥ ꯃꯆꯥꯗ ꯊꯣꯛꯄꯗ ꯉꯥꯏꯔꯤ ꯄꯣꯠꯂꯝ ꯆꯩꯔꯝꯁꯤꯡ ꯑꯗꯨ ꯁꯟꯗꯣꯛꯄꯗ ꯉꯥꯏꯔꯤꯉꯩ ꯂꯣꯏꯅꯃꯛ ꯁꯤꯠꯈꯤꯕꯗꯨꯗ ꯑꯃꯔꯣꯝꯗꯗꯤ ꯍꯔꯥꯎꯕꯅ ꯃꯍꯥꯛ ꯃꯀꯥ ꯂꯥꯝꯂꯤ ꯑꯗꯨꯕꯨ ꯃꯊꯃꯣꯏꯅꯨꯡ ꯑꯁꯤꯗꯗꯤ ꯈꯟꯕ ꯂꯦꯞꯇꯦ ꯅꯣꯡꯕꯥꯅ ꯉꯁꯤ ꯁꯦꯟꯌꯥꯝ ꯑꯃ ꯍꯦꯟꯅ ꯄꯤꯔꯛꯂꯤꯕꯁꯤ ꯃꯁꯤ ꯏꯆꯝ ꯆꯝꯕ ꯏꯔꯥꯏ ꯂꯥꯏꯅ ꯄꯤꯔꯛꯄꯗꯤ ꯅꯠꯇꯦꯗꯅ ꯃꯗꯨꯃꯛꯅ ꯇꯨꯡꯂꯣꯝꯗ ꯍꯥꯏꯔꯞ ꯌꯦꯡꯗꯨꯅ ꯃꯍꯥꯛꯀꯤ ꯃꯇꯨꯡꯗ ꯏꯟꯅꯔꯛꯂꯤꯕ꯭ꯔꯥ ꯍꯥꯏꯕꯒꯤ ꯃꯇꯥꯒꯨꯝ ꯃꯌꯨꯝꯂꯣꯝꯗ ꯁꯨꯃꯛ ꯆꯪꯈꯤ ꯀꯩꯊꯦꯜꯁꯤꯡ ꯑꯗꯨꯗ ꯌꯣꯜꯂꯤꯕ ꯄꯣꯠꯂꯝ ꯆꯩꯔꯝꯁꯤꯡ ꯑꯗꯨ ꯅꯣꯡꯕꯥꯟ ꯃꯍꯥꯛꯀꯤ ꯑꯄꯥꯝꯕ ꯆꯥꯅꯤꯡꯕꯕꯨ ꯌꯥꯎꯔꯕꯗꯤ ꯇꯥꯞ ꯍꯦꯛꯇꯃꯛ ꯂꯧꯏ ꯌꯣꯜꯂꯤꯕ ꯄꯨꯊꯣꯔꯛꯂꯤꯕ ꯃꯤꯁꯤꯡ ꯑꯗꯨꯅꯁꯨ ꯀꯔꯤꯁꯨ ꯍꯥꯏꯗꯦ ꯅꯣꯂꯨꯛꯅ ꯂꯩꯖꯕ ꯅꯠꯇ ꯁꯨꯝꯅ ꯂꯩꯔꯤꯉꯩ ꯈꯪꯍꯧꯗꯅ ꯅꯣꯡꯕꯥꯟꯒꯤ ꯃꯁꯥꯗ ꯏꯊꯤꯜ ꯑꯃꯈꯛ ꯄꯣꯛꯂꯛꯏ ꯃꯃꯥꯏꯗꯨ ꯍꯨꯠ ꯂꯩꯔꯒ ꯂꯩꯁꯥꯕꯤ ꯃꯆꯥ ꯉꯥꯏꯍꯥꯛꯀꯤ ꯃꯃꯥꯡꯗ ꯃꯍꯥꯛꯅ ꯄꯣꯠ ꯂꯩꯈꯤꯕꯗꯨꯅ ꯆꯪꯈꯤꯕ ꯃꯥꯏꯀꯩ ꯑꯁꯣꯝꯗ ꯌꯦꯡꯉꯛꯏ ꯑꯗꯨꯒ ꯃꯈꯣꯡ ꯈꯣꯡꯊꯥꯡꯗꯣ ꯃꯥꯏꯀꯩ ꯑꯁꯣꯝꯗ ꯗꯝ ꯍꯦꯛ ꯊꯥꯡꯂꯛꯄ ꯍꯧꯕꯒꯟ ꯈꯪꯍꯧꯗꯅ ꯃꯍꯥꯛꯀꯤ ꯃꯅꯪꯒꯟꯗ ꯐꯨꯞ ꯂꯥꯎꯅ ꯄꯣꯠꯁꯛ ꯑꯃꯈꯛꯅ ꯊꯣꯝꯃꯛꯄ ꯆꯞ ꯂꯦꯞꯄꯤ ꯃꯃꯥꯏ ꯂꯩꯊꯣꯛꯂꯒ ꯌꯦꯡꯕ ꯃꯇꯝꯗ ꯂꯩꯃꯥꯏꯗꯨꯗ ꯆꯥꯎꯔꯔꯕ ꯅꯨꯡꯗꯨꯝ ꯑꯃꯈꯛ ꯑꯣꯏꯔꯝꯂꯦ ꯑꯩꯉꯣꯟꯗ ꯅꯨꯡꯗꯨꯝ ꯑꯁꯤꯅ ꯂꯪꯕ ꯁꯥꯔꯤ ꯀꯅꯥꯅꯣ ꯅꯨꯡꯗꯨꯝ ꯑꯁꯤꯅ ꯑꯩꯉꯣꯟꯗ ꯊꯣꯝꯃꯛꯂꯤꯕ ꯅꯁꯥꯅ ꯈꯪꯅ ꯊꯣꯛꯂꯛꯎ ꯅꯠꯇ꯭ꯔꯕꯗꯤ ꯅꯈꯣꯏ ꯂꯣꯏꯅꯃꯛ ꯑꯋꯥꯐꯝꯗ ꯇꯥꯒꯅꯤ ꯅꯣꯡꯕꯥꯟꯒꯤ ꯑꯗꯨꯒꯨꯝꯂꯕ ꯃꯇꯧ ꯑꯗꯨꯗ ꯃꯌꯥꯝꯗꯨ ꯀꯤꯊꯤ ꯀꯤꯔꯨꯝ ꯂꯩꯅꯤ ꯇꯁꯦꯡꯅꯃꯛ ꯅꯨꯡꯗꯨꯝ ꯑꯁꯤꯕꯨ ꯃꯉꯣꯟꯗ ꯊꯣꯝꯃꯛꯀꯦꯗꯅ ꯊꯣꯝꯃꯛꯄ ꯅꯠꯇꯦ ꯅꯨꯄꯤ ꯑꯗꯨꯅ ꯃꯍꯥꯛꯀꯤ ꯄꯣꯠ ꯑꯗꯨꯕꯨ ꯂꯥꯛꯂꯒ ꯆꯠꯈꯤꯕ ꯅꯤꯄꯥ ꯑꯃꯗ ꯊꯥꯅꯕ ꯍꯥꯏꯗꯨꯅ ꯊꯣꯝꯃꯛꯄꯅꯤ ꯑꯗꯨꯕꯨ ꯅꯤꯄꯥꯗꯨ ꯊꯨꯅ ꯍꯨꯠ ꯂꯥꯎꯅ ꯂꯩꯁꯤꯟꯈꯤꯕꯗꯨꯅ ꯅꯣꯡꯕꯥꯟꯗꯨ ꯑꯣꯏꯅ ꯄꯥꯟꯈꯤꯕꯅꯤ ꯅꯣꯡꯕꯥꯟ ꯃꯃꯥꯏꯗꯨ ꯂꯩꯊꯣꯛꯑꯒ ꯀꯣꯏꯌꯦꯡ ꯌꯦꯡꯉꯤ ꯀꯅꯥꯅꯣ ꯍꯧꯖꯤꯛꯀꯤꯗꯣ ꯑꯩꯉꯣꯟꯗ ꯅꯨꯡꯗꯨꯝꯅ ꯊꯣꯝꯃꯛꯂꯤꯕꯗꯨ ꯀꯅꯥꯅꯣ ꯃꯌꯥꯝ ꯑꯗꯨꯅ ꯃꯈꯣꯏꯗꯁꯨ ꯗꯟꯗꯤ ꯑꯗꯨ ꯐꯪꯂꯅꯤ ꯆꯩꯔꯥꯛ ꯐꯪꯂꯅꯤꯅ ꯀꯤꯖꯔꯗꯨꯅ ꯅꯨꯄꯤ ꯑꯗꯨꯒꯤ ꯃꯥꯏꯀꯩ ꯇꯝꯅ ꯃꯈꯨꯗꯣꯝꯕꯤꯗꯨ ꯊꯤꯜꯂꯤ ꯅꯨꯄꯤꯗꯨ ꯑꯍꯜꯒꯤ ꯃꯇꯝ ꯑꯣꯏꯔꯔꯤ ꯆꯍꯤ 65 ꯁꯨꯔꯛꯂꯕꯅꯤ ꯄꯔꯞ ꯅꯣꯡꯕꯥꯟ ꯆꯪꯂꯤ ꯍꯥꯏꯔꯒ ꯅꯨꯄꯤꯗꯨꯒꯤ ꯃꯁꯥꯒꯅꯨ ꯇꯥꯞ ꯄꯥꯏꯔꯒ ꯂꯥꯛꯇꯅ ꯂꯝꯂꯣꯡ ꯃꯔꯤ ꯐꯥꯡꯕ ꯃꯌꯥꯏꯗꯨꯗ ꯂꯪꯉꯤ ꯄꯣꯠꯂꯝ ꯆꯩꯔꯝꯁꯤꯡꯗꯨ ꯄꯨꯡꯆꯥꯏ ꯆꯈꯥꯏꯔꯒ ꯂꯩꯍꯧꯏ ꯅꯨꯄꯤ ꯑꯗꯨ ꯌꯥꯝꯅ ꯀꯤꯅ ꯐꯤꯕꯝ ꯆꯥꯗꯅ ꯃꯀꯣꯛꯇꯨ ꯏ ꯇꯥꯔꯦ ꯍꯥꯏꯔꯒ ꯂꯩꯔꯤ ꯃꯃꯥꯏ ꯃꯃꯤꯠ ꯐꯤꯅ ꯈꯨꯝꯖꯤꯜꯂꯔꯕ ꯄꯣꯠꯇꯨꯕꯨ ꯂꯥꯛꯂꯒ ꯆꯠꯈꯤꯕ ꯅꯤꯄꯥ ꯑꯗꯨꯁꯨ ꯃꯈꯣꯏꯅ ꯄꯥꯏꯔꯝꯂꯤꯕ ꯄꯣꯠꯇꯨ ꯂꯩꯃꯥꯏꯗ ꯈꯪꯇꯥ ꯊꯥꯗꯈꯤ ꯃꯃꯤꯠꯇ ꯃꯄꯤꯔꯥ ꯆꯦꯟꯅ ꯌꯦꯡꯂꯤ ꯅꯣꯡꯕꯥꯟ ꯑꯗꯨꯅ ꯅꯨꯄꯤ ꯑꯗꯨꯕꯨ ꯇꯝꯊꯤꯅ ꯃꯈꯣꯡ ꯈꯣꯡꯄꯥꯛꯇꯨꯅꯗ ꯀꯥꯎꯔꯒ ꯃꯤꯌꯥꯃꯥꯡ ꯑꯗꯨꯗ ꯅꯨꯄꯤꯗꯨꯒꯤ ꯃꯅꯪꯒꯜ ꯑꯗꯨꯗ ꯆꯥꯎꯔꯕ ꯈꯣꯡꯖꯥꯎꯗꯨꯅ ꯗꯝ ꯂꯥꯎꯅ ꯅꯦꯠꯊꯕꯗꯒꯤ ꯃꯌꯥꯗꯒꯤ ꯏꯒꯦꯡ ꯀꯌꯥ ꯑꯣꯔꯦ ꯍꯥꯏꯔꯒ ꯈꯨꯗꯛꯇꯨꯗ ꯃꯤꯌꯥꯃꯥꯡ ꯑꯗꯨꯗ ꯍꯥꯠꯇꯣꯛꯂꯝꯃꯤ ꯁꯤꯔꯔꯕ ꯅꯨꯄꯤ ꯑꯗꯨꯕꯨ ꯄꯥꯡ ꯌꯨꯝꯈꯠꯈ꯭ꯔꯦ ꯍꯥꯏꯔꯒ ꯃꯗꯨꯗ ꯊꯥꯡꯀꯠꯂꯒ ꯀꯤꯈꯠꯂꯒ ꯊꯝꯈ꯭ꯔꯦ ꯃꯋꯥꯈꯣꯜ ꯃꯄꯥꯎꯈꯣꯜ ꯑꯃꯠꯇ ꯂꯧꯍꯧꯕ ꯅꯠꯇꯦ ꯂꯩꯔꯤꯕ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨꯁꯨ ꯍꯥꯟꯅꯒꯤ ꯃꯑꯣꯡꯒꯨꯝ ꯄꯣꯠꯂꯝ ꯆꯩꯔꯝꯁꯤꯡ ꯂꯩꯅꯕ ꯍꯧꯈ꯭ꯔꯦ ꯀꯅꯥꯅ ꯀꯅꯥꯒꯤꯗꯃꯛꯇꯅꯤ ꯍꯥꯏꯗꯨꯅ ꯋꯥꯅꯗꯤ ꯃꯁꯥꯒꯤ ꯈꯟꯅꯕ ꯉꯥꯛꯇꯅꯤ ꯃꯥꯅꯤ ꯉꯁꯥꯏ ꯃꯀꯣꯛ ꯈꯨꯝꯂꯦ ꯍꯥꯏꯔꯒ ꯊꯣꯔꯛꯂꯤꯕ ꯅꯤꯄꯥ ꯑꯗꯣ ꯑꯇꯩ ꯀꯅꯥ ꯅꯠꯇꯦꯗꯣ ꯈꯣꯃꯩꯅꯤ ꯅꯨꯄꯤ ꯃꯆꯥꯗꯨꯅ ꯄꯣꯠ ꯌꯣꯟꯕ ꯊꯣꯛꯈ꯭ꯔꯦ ꯍꯥꯏꯔꯒ ꯃꯥꯡꯅ ꯐꯃꯨꯡ ꯑꯗꯨꯗ ꯑꯗꯨꯃꯛ ꯍꯤꯞꯄꯒ ꯂꯩꯍꯧꯕꯗꯣ ꯃꯊꯃꯣꯏꯅꯨꯡ ꯑꯗꯨꯗ ꯍꯩꯅꯗ꯭ꯔꯗꯨꯅ ꯅꯨꯡꯉꯥꯏꯃꯟꯗ꯭ꯔꯗꯨꯅ ꯃꯍꯥꯛ ꯑꯗꯣ ꯊꯣꯛꯂꯛꯈꯤꯕꯅꯤ ꯃꯃꯤꯠꯇꯒꯤ ꯃꯄꯤ ꯆꯗꯨꯝ ꯇꯥꯏ ꯍꯅꯨꯔꯕꯤ ꯅꯨꯄꯤ ꯑꯗꯨ ꯌꯥꯁꯤꯕ ꯍꯛꯆꯥꯡꯗꯨ ꯌꯥꯡꯈꯠꯂꯝꯂꯒ ꯃꯥꯏꯕ ꯅꯣꯡꯕꯥꯟ ꯃꯃꯥꯏ ꯂꯩꯊꯣꯔꯛꯂꯒ ꯑꯀꯣꯏꯕꯗꯨꯗ ꯌꯦꯡꯉꯛꯏ ꯃꯤꯌꯥꯝꯁꯤꯡ ꯑꯗꯨ ꯁꯣꯅ ꯇꯤꯜꯂꯔꯒ ꯂꯩꯔꯝꯃꯤ ꯃꯇꯝ ꯑꯁꯤꯗꯗꯤ
ꯃꯃꯥꯏ ꯂꯩꯊꯣꯛꯂꯦ ꯍꯥꯏꯔꯒ ꯅꯥꯔꯣꯟꯗ ꯌꯥꯝꯅ ꯍꯩꯅ ꯁꯤꯡꯅ ꯈꯣꯝꯃꯩꯗꯤ ꯅꯨꯄꯤ ꯃꯆꯥꯗꯨꯒꯤ ꯃꯌꯨꯝ ꯇꯝꯅ ꯆꯠꯈ꯭ꯔꯕꯅꯤ꯫ ꯅꯣꯡꯕꯥꯅ ꯃꯊꯃꯣꯏꯗꯨꯗ ꯈꯨꯇꯨꯝꯅ ꯁꯨꯅ ꯑꯩꯕꯨ ꯎꯁꯤꯠꯇꯕ ꯅꯨꯡꯗꯨꯝ ꯑꯃꯅ ꯑꯩꯒꯤ ꯃꯁꯤꯗ ꯊꯥꯔꯛꯄ ꯁꯥꯔꯗꯅ ꯈꯪꯂꯦꯗꯅ ꯍꯧꯖꯤꯛꯇꯤ ꯃꯈꯥ ꯇꯥꯅ ꯃꯌꯥꯝ ꯄꯣꯠꯂꯝ ꯆꯩꯔꯝꯁꯤꯡ ꯑꯗꯨ ꯌꯣꯟꯒꯗꯕꯅꯤ꯫ ꯅꯈꯣꯏꯒꯤ ꯏꯪꯈꯣꯜ ꯅꯨꯡꯗ ꯄꯣꯠꯂꯝ ꯆꯩꯔꯝꯁꯤꯡ ꯃꯄꯨꯡ ꯐꯥꯅ ꯊꯥꯔꯔꯦ ꯍꯥꯏꯔꯒ ꯃꯐꯝ ꯑꯁꯤꯗ ꯄꯨꯊꯣꯛꯇꯨꯅ ꯌꯣꯟꯒꯗꯕꯅꯤ꯫ ꯑꯩꯅꯁꯨ ꯀꯩꯊꯦꯜ ꯐꯝꯕꯒꯤ ꯃꯇꯝ ꯍꯟꯗꯛꯇꯤ ꯃꯇꯣꯏꯅ ꯄꯤꯔꯛꯂꯒꯅꯤ꯫ ꯍꯥꯟꯅꯒꯤ ꯇꯥꯡꯅ ꯊꯥꯕꯨꯝ ꯑꯃꯗ ꯑꯃꯃꯝ ꯐꯝꯍꯟꯕꯗꯣ ꯃꯗꯨ ꯑꯣꯏꯔꯔꯣꯏ꯫ ꯐꯔꯦ, ꯅꯈꯣꯏꯅ ꯀꯔꯤꯒꯨꯝꯕ ꯑꯩꯅ ꯌꯥꯗꯕ ꯊꯕꯛ ꯇꯧꯔꯝꯂꯕ ꯅꯁꯥꯒꯤ ꯅꯊ꯭ꯋꯥꯏ ꯅꯁꯥꯅ ꯃꯥꯡꯍꯟꯖꯕꯅꯤ ꯍꯥꯏꯕꯁꯤꯃꯗꯤ ꯅꯈꯣꯏ ꯌꯥꯖꯒꯗꯕꯅꯤ꯫ ꯁꯤ ꯍꯥꯏꯔꯒ ꯅꯣꯡꯕꯥꯟ ꯗꯝꯗꯝ ꯃꯈꯣꯡ ꯈꯣꯡꯊꯥꯡꯗꯨ ꯊꯥꯡꯂꯦ ꯍꯥꯏꯔꯒ ꯃꯌꯨꯝ ꯃꯥꯏꯀꯩ ꯇꯝꯅ ꯆꯪꯈꯤꯔꯝꯃꯤ꯫ ꯁꯣꯝꯗꯅ ꯈꯣꯃꯩ ꯃꯪꯒꯣꯜ ꯃꯆꯤ ꯑꯗꯨꯗ ꯃꯍꯥꯛ ꯎꯡꯗꯨꯅ ꯐꯝꯂꯤ꯫ ꯃꯇꯝ ꯑꯁꯤꯗ ꯂꯩꯁꯥꯕꯤ ꯃꯆꯥꯗꯨ ꯊꯣꯔꯛꯂꯦ ꯍꯥꯏꯔꯒ ꯗꯥꯗꯥ, ꯏꯃꯨꯡꯗ ꯆꯪꯕꯤꯔꯛꯑꯣ꯫ ꯃꯤ ꯐꯠꯇꯗꯨꯅ ꯎꯈ꯭ꯔꯕꯗꯤ ꯁꯣꯏꯗꯅ ꯐꯤꯕꯝ ꯑꯃ ꯆꯥꯔꯔꯣꯏ꯫ ꯋꯥꯈꯜꯗ ꯅꯨꯡꯉꯥꯏꯇꯅ ꯃꯪꯒꯣꯟꯙꯔꯤ ꯑꯗꯨꯗ ꯃꯈꯣꯡ ꯌꯥꯟꯊꯔꯒ ꯑꯃꯨꯛ ꯐꯝꯃꯤ꯫ ꯑꯩ ꯉꯁꯤꯒꯤ ꯏꯃꯤꯠꯃꯛꯅ ꯎꯔꯛꯂꯤꯕꯗꯣ ꯃꯗꯨꯅ ꯑꯩ ꯊꯋꯥꯏꯁꯦ ꯅꯤꯛꯂꯤ꯫ ꯅꯉꯣꯟꯗꯁꯨ ꯃꯗꯨꯒꯨꯝꯅ ꯐꯠꯇꯕ ꯊꯕꯛ ꯇꯧꯔꯛꯀꯗ꯭ꯔꯥ, ꯈꯨꯗꯣꯡꯊꯤꯕꯗꯨ ꯇꯥꯔꯛꯀꯗ꯭ꯔꯥ ꯍꯥꯏꯅ ꯈꯟꯕꯗ ꯑꯩ ꯌꯥꯝ ꯐꯠꯇꯕ ꯃꯆꯥꯅꯤ꯫ ꯑꯩꯅ ꯐꯠꯇꯕ ꯇꯧꯔꯝꯂꯗꯨꯅ ꯏꯃꯥ ꯏꯄꯥꯅ ꯑꯩꯕꯨ ꯃꯤꯔꯥꯏꯗꯨꯅ ꯏꯄꯥꯅ ꯑꯩꯕꯨ ꯃꯐꯝ ꯑꯁꯤꯗ ꯂꯣꯏ ꯊꯥꯔꯛꯈꯤꯕꯅꯤ꯫ ꯑꯩꯅ ꯃꯐꯝ ꯑꯁꯤꯗ ꯂꯥꯛꯄꯗꯒꯤ ꯃꯔꯥ ꯂꯩꯔꯕ ꯃꯤꯑꯣꯏ ꯑꯅꯤꯃꯒꯤ ꯊꯋꯥꯏꯁꯨ ꯃꯥꯡꯈ꯭ꯔꯕꯅꯤ꯫ ꯉꯁꯤꯒ 3 ꯁꯨꯔꯦ꯫ ꯑꯁꯤꯒꯨꯝꯅ ꯅꯨꯄꯤ ꯃꯆꯥ, ꯅꯪꯒꯤ ꯊꯋꯥꯏꯕꯨꯗꯤ ꯑꯩꯅ ꯃꯥꯡꯍꯟꯕ ꯄꯥꯝꯗꯦ꯫ ꯑꯩ ꯃꯐꯝꯁꯤ ꯊꯥꯗꯣꯛꯇꯨꯅ ꯆꯠꯈ꯭ꯔꯒꯦ꯫ ꯅꯪꯒꯤ ꯑꯁꯤꯗ ꯑꯩ ꯃꯇꯦꯡ ꯂꯧꯕ ꯂꯥꯛꯂꯔꯣꯏ꯫ ꯑꯩ ꯃꯐꯝ ꯑꯁꯤꯒꯤ ꯇꯣꯉꯥꯟꯕ ꯃꯐꯝ ꯑꯃ ꯌꯦꯡꯂꯔꯗꯨꯅ ꯑꯩ ꯊꯥꯕꯨꯝ 3 ꯑꯁꯤꯃꯗꯤ ꯂꯦꯜꯂꯔꯒꯦ꯫ ꯅꯨꯄꯤ ꯑꯗꯨꯅ ꯏꯕꯨꯡꯅ ꯑꯗꯨꯝꯅ ꯍꯥꯏꯕꯤꯔꯤꯕ ꯀꯔꯤꯒꯤꯅꯣ? ꯌꯨꯝ ꯑꯁꯤꯗ ꯅꯥꯏꯇꯣꯝ ꯏꯊꯟꯇ ꯂꯩꯔꯝꯂꯕ ꯅꯆꯟꯒ ꯏꯕꯨꯡ ꯂꯥꯛꯄꯗꯒꯤ ꯄꯨꯛꯅꯤꯡ ꯈꯔ ꯁꯥꯐꯅ ꯂꯨꯝꯅ ꯂꯩꯖꯔꯤꯕꯅꯤ꯫ ꯅꯆꯟ ꯀꯔꯤꯁꯨ ꯑꯋꯥꯕ ꯇꯥꯔꯣꯏ꯫ ꯂꯥꯛꯂꯣ ꯏꯕꯨꯡ, ꯏꯃꯨꯡꯗ ꯆꯪꯕꯤꯔꯛꯂꯣ꯫ ꯏꯃꯨꯡꯗ ꯏꯔꯦꯟꯖꯅ ꯄꯣꯊꯥꯔꯒ ꯀꯔꯤ ꯇꯧꯁꯤꯒꯦ, ꯀꯔꯤ ꯀꯝꯗꯧꯅ ꯊꯕꯛ ꯄꯥꯏꯈꯠꯁꯤꯒꯦ ꯍꯥꯏꯕꯗꯣ ꯅꯆꯟꯒ ꯃꯃꯨꯠ ꯇꯥꯅ ꯈꯟꯅꯔꯁꯤ꯫ ꯑꯗꯨꯕꯨ ꯐꯅ ꯍꯥꯏꯔꯕꯁꯨ ꯆꯪꯂꯛꯑꯣ ꯍꯥꯏꯕ ꯌꯥꯈꯤꯗ꯭ꯔꯤꯗꯣ ꯈꯣꯃꯩ ꯑꯗꯨꯗꯤ ꯅꯨꯡꯁꯨꯛ ꯅꯨꯡꯖꯥꯅꯅ ꯀꯞꯇꯨꯅ ꯂꯩꯔꯤ꯫ ꯃꯇꯝ ꯑꯁꯤꯗ ꯈꯪꯍꯧꯗꯅ ꯅꯣꯡꯕꯥꯅ ꯀꯟꯅ ꯂꯥꯎ ꯈꯣꯡꯈꯤꯕꯒꯤ ꯃꯈꯣꯜ ꯑꯃꯈꯛ ꯇꯥꯏ꯫ ꯃꯗꯨꯗꯒꯤ ꯅꯨꯄꯤ ꯃꯆꯥꯗꯨ ꯊꯣꯔꯛꯂꯦ ꯍꯥꯏꯔꯒ ꯃꯈꯨꯗꯥꯡ ꯆꯤꯡꯂꯒ ꯂꯥꯛꯑꯣ ꯏꯕꯨꯡ ꯂꯥꯛꯑꯣ ꯍꯥꯏꯗꯨꯅ ꯏꯃꯨꯡꯗꯨꯗ ꯄꯨꯁꯟꯈ꯭ꯔꯤ꯫ ꯅꯨꯄꯤ ꯃꯆꯥꯗꯨꯅ ꯊꯣꯡꯁꯤꯅ ꯂꯣꯟꯁꯟꯈ꯭ꯔꯤ꯫ ꯈꯣꯃꯩꯗꯤ ꯃꯌꯥꯏ ꯀꯥꯗꯨꯅ ꯅꯨꯡꯁꯨꯛ ꯅꯨꯡꯖꯥꯅꯅ ꯀꯞꯇꯨꯅ ꯂꯩꯔꯤ꯫ ꯃꯊꯃꯣꯏꯗꯨ ꯄꯦꯜꯂꯛꯇ꯭ꯔꯗꯅ ꯅꯨꯄꯤ ꯃꯆꯥꯗꯨꯁꯨ ꯀꯔꯤꯕꯨꯗꯤ ꯍꯥꯏꯔꯨꯅꯤ꯫ ꯃꯍꯥꯛꯁꯨ ꯄꯦꯟꯊꯣꯛꯅ ꯍꯤꯡꯂꯛꯂꯤꯕꯅꯤ ꯉꯁꯤ ꯐꯥꯎꯕ꯫ ꯃꯃꯤꯠꯇ ꯃꯄꯤꯔꯥ ꯇꯥꯅ ꯑꯁꯨꯝꯅ ꯈꯣꯃꯩꯒꯤ ꯃꯐꯝꯗ ꯍꯥꯏꯔꯛꯂꯤ꯫ ꯏꯕꯨꯡ, ꯉꯁꯤ ꯐꯥꯎꯕ ꯏꯕꯨꯡꯅ ꯂꯩꯕꯤꯔꯛꯂꯤꯕꯁꯦ ꯅꯆꯟꯒꯤ ꯊꯃꯣꯏꯗ ꯄꯦꯟꯗꯕ ꯅꯨꯡꯉꯥꯏꯇꯕ ꯋꯥꯐꯝ ꯑꯃ ꯂꯩꯔꯤꯕꯁꯤ ꯈꯪꯍꯟꯗ꯭ꯔꯤ꯫ ꯑꯗꯨꯕꯨ ꯏꯕꯨꯡ, ꯅꯆꯟ ꯂꯤꯔꯒꯦ꯫ ꯑꯩꯒꯤꯁꯨ ꯅꯨꯡꯁꯤꯔꯕ ꯏꯋꯥ ꯑꯃꯈꯛ ꯂꯩꯔꯝꯃꯤ꯫ ꯃꯍꯥꯛꯁꯨ ꯃꯤ ꯐꯠꯇ꯭ꯔ ꯅꯣꯡꯕꯥꯟꯒꯤ ꯃꯈꯨꯠꯇ ꯇꯥꯔꯗꯨꯅ ꯑꯗꯨꯃꯛ ꯊꯋꯥꯏ ꯀꯦꯝꯈꯤꯕꯅꯤ꯫ ꯀꯔꯤ ꯍꯥꯏꯕ ꯏꯆꯟ? ꯑꯁꯦꯡꯕꯃꯛꯀꯤꯔꯥ? ꯅꯨꯃꯤꯠꯇꯣ ꯑꯩ ꯑꯃꯗꯤ ꯑꯩꯒꯤ ꯏꯄꯥ ꯑꯅꯤ ꯈꯠꯅꯈꯤ ꯌꯨꯝꯌꯥꯏ ꯑꯁꯤꯃꯛꯇꯗ꯫ ꯏꯕꯥꯅꯤ ꯏꯆꯤꯜ ꯏꯄꯥ ꯑꯃ ꯑꯣꯏꯕꯒꯤ ꯑꯃꯅ ꯑꯃꯗ ꯈꯨꯠ ꯊꯥꯅꯗꯨꯅ ꯐꯨꯅꯈꯤ꯫ ꯃꯗꯨꯗꯒꯤ ꯏꯄꯥ ꯑꯗꯣ ꯑꯩꯒꯤ ꯄꯥꯕꯅ ꯊꯤꯅ ꯉꯥꯡꯕꯤꯈꯤ꯫ ꯄꯥꯕꯅ ꯉꯥꯡꯕꯗꯨꯗ ꯃꯍꯥꯛ ꯁꯥꯎꯔꯤ ꯍꯥꯏꯔꯒ ꯊꯣꯡꯒꯥꯜ ꯇꯝꯅ ꯊꯣꯛꯈꯤꯕꯅꯤ꯫ ꯄꯥꯕꯅꯗꯤ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯍꯟꯖꯔꯛꯁꯅꯤ, ꯀꯗꯥꯏ ꯇꯥꯅꯕꯨ ꯆꯠꯆꯔꯨꯒꯗꯕꯅꯣ, ꯃꯥꯏꯕ ꯅꯣꯡꯕꯥꯟ ꯃꯍꯥꯛ ꯌꯥꯝꯅ ꯀꯤꯕꯅꯦꯗꯅ ꯍꯥꯏꯈꯤ꯫ ꯑꯗꯨꯕꯨ ꯅꯨꯃꯤꯠꯇꯨꯗ ꯑꯩꯒꯤ ꯏꯄꯥ ꯍꯜꯂꯛꯈꯤꯗꯦ꯫ ꯑꯩꯈꯣꯏꯅ ꯐꯅ ꯊꯣꯡꯒꯥꯜ ꯐꯥꯎꯕ ꯊꯣꯛꯂꯒ ꯊꯤꯔꯕꯁꯨ ꯐꯪꯈꯤꯗꯦ꯫ ꯑꯇꯩ ꯃꯐꯝꯗꯗꯤ ꯑꯩꯈꯣꯏ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝꯅꯤꯅ ꯇꯤꯟꯃꯨ ꯂꯩꯃꯨ ꯐꯠꯇꯕ ꯃꯥꯏꯕ ꯅꯣꯡꯕꯥꯟꯅ ꯊꯥꯗꯣꯛꯄꯅꯤꯅ ꯆꯠꯈꯤꯗꯦ꯫ ꯅꯣꯡ ꯉꯥꯟꯕ ꯉꯥꯏꯈꯤ꯫ ꯅꯣꯡ ꯉꯥꯜꯂꯛꯄ ꯃꯇꯝꯗꯗꯤ ꯀꯣꯏꯊꯤ ꯊꯤꯔꯕ ꯃꯇꯨꯡꯗ ꯈꯨꯜꯁꯤꯒꯤ ꯅꯣꯡꯆꯨꯞ ꯃꯥꯏꯀꯩꯗ ꯂꯩꯔꯤꯕ ꯂꯝꯂꯦꯟ ꯂꯝꯍꯥꯡ ꯑꯣꯏꯅ ꯂꯩꯔꯤꯕꯗꯨꯗ ꯏꯄꯥꯒꯤ ꯊꯋꯥꯏ ꯌꯥꯎꯗ꯭ꯔꯕ ꯑꯛꯁꯥꯡ ꯂꯩꯔꯝꯈꯤ, ꯇꯝꯊꯤꯅ ꯍꯥꯠꯇꯣꯛꯄꯤꯔꯝꯈꯤ꯫ ꯃꯁꯤ ꯄꯨꯝꯅꯃꯛ ꯃꯥꯏꯕ ꯅꯣꯡꯕꯥꯟꯅꯅꯤ꯫ ꯃꯍꯥꯛꯄꯨꯁꯨ ꯑꯩꯒꯤ ꯊꯃꯣꯏ ꯂꯀꯥꯅꯨꯡ ꯑꯁꯤꯗ
ꯌꯦꯛꯇꯨꯅ ꯂꯩꯔꯤ ꯋꯥꯐꯝꯗꯨ ꯇꯥꯔꯕ ꯃꯇꯨꯡꯗ ꯃꯊꯃꯣꯏ ꯑꯗꯨ ꯅꯤꯛꯂꯤꯗꯨ ꯁꯨꯛ ꯊꯃꯣꯏ ꯁꯣꯛꯄ ꯃꯧꯄꯥ ꯑꯁꯤꯒꯤ ꯋꯥꯈꯜ ꯈꯜꯂꯒ ꯂꯩꯔꯝꯂꯤꯕ ꯑꯣꯏꯔꯦ ꯅꯨꯄꯤ ꯃꯆꯥ ꯃꯍꯥꯛ ꯁꯣꯏꯗꯅ ꯊꯪꯅꯕ ꯃꯤꯀꯨꯞꯇ ꯑꯃꯨꯛ ꯑꯁꯨꯝꯅ ꯃꯈꯥ ꯇꯥꯔꯛꯂꯤ ꯑꯗꯨꯕꯨ ꯏꯕꯨꯡ ꯏꯎꯄꯥꯗꯨꯒ ꯑꯩꯒ ꯅꯨꯃꯤꯠ ꯑꯗꯨꯗ ꯈꯠꯅꯔꯝꯗ꯭ꯔꯕꯗꯤ ꯑꯩꯅ ꯈꯖꯤꯛꯇꯪ ꯑꯉꯥꯡꯅꯦ ꯑꯗꯨꯅ ꯍꯜꯂꯝꯂꯕꯗꯤ ꯏꯎꯄꯥ ꯀꯥꯏꯅ ꯃꯩꯆꯥꯛꯁꯤ ꯉꯁꯤ ꯐꯥꯎꯕ ꯅꯪꯂꯝꯂꯣꯏ ꯅꯨꯡꯁꯤꯅ ꯍꯔꯥꯎ ꯇꯌꯥꯝꯅ ꯂꯩꯃꯤꯟꯅꯔꯝꯒꯅꯤ ꯑꯗꯨꯕꯨ ꯑꯩꯒꯤ ꯏꯐꯝꯗꯗꯤ ꯃꯗꯨ ꯐꯪꯗ꯭ꯔꯦꯗꯣ ꯏꯕꯨꯡ ꯁꯤ ꯍꯥꯏꯔꯒ ꯃꯥꯁꯨ ꯁꯨꯠ ꯀꯞꯂꯤ ꯃꯗꯨꯗꯒꯤꯗꯤ ꯃꯊꯃꯣꯏꯅꯨꯡ ꯃꯗꯨꯗ ꯀꯔꯤꯒꯨꯝꯕ ꯐꯤꯔꯦꯞ ꯑꯃꯗꯤ ꯆꯞ ꯌꯨꯡꯅ ꯂꯦꯞꯈ꯭ꯔꯦꯗꯣ ꯍꯥꯟꯅ ꯈꯜꯂꯝꯕꯗꯨꯗꯒꯤ ꯍꯧꯖꯤꯛꯅ ꯍꯦꯟꯅ ꯑꯀꯟꯕ ꯐꯤꯔꯦꯞ ꯍꯥꯏꯕꯗꯨ ꯑꯣꯏꯈ꯭ꯔꯤ ꯈꯣꯃꯩꯒꯤ ꯃꯐꯝꯗꯗꯤ ꯃꯥꯏꯕ ꯅꯣꯡꯕꯥꯜ ꯑꯁꯤꯕꯨ ꯃꯍꯥꯛꯅ ꯂꯃꯟ ꯈꯨꯝꯂꯒꯅꯤ ꯃꯥꯏꯊꯤꯕ ꯀꯔꯝꯅ ꯄꯤꯁꯤꯒꯦ ꯍꯥꯏꯕꯒꯤ ꯋꯥꯈꯜꯗ ꯄꯨꯛꯅꯤꯡ ꯆꯨꯡꯁꯟꯈ꯭ꯔꯤ ꯅꯨꯃꯤꯠꯁꯤꯒꯤ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝ ꯌꯧꯔꯛꯂ ꯃꯇꯝꯗ ꯉꯁꯤꯗꯤ ꯑꯗꯨꯃꯛ ꯃꯍꯥꯛ ꯅꯨꯄꯤ ꯃꯆꯥ ꯑꯁꯤꯒꯤ ꯃꯌꯨꯝꯗ ꯂꯩꯔꯔꯤ ꯅꯨꯄꯤ ꯃꯆꯥ ꯑꯁꯤꯅꯁꯨ ꯊꯣꯛꯄꯤꯈ꯭ꯔꯒꯅꯨ ꯆꯠꯄꯤꯈ꯭ꯔꯒꯅꯨ ꯉꯁꯤꯗꯤ ꯍꯥꯏꯗꯅ ꯀꯟꯅ ꯍꯥꯏꯖꯃꯟꯕꯗꯒꯤ ꯂꯩꯔꯤ ꯑꯗꯨꯕꯨ ꯌꯨꯝ ꯑꯁꯤꯗ ꯂꯩꯔꯤꯕꯅꯦꯅ ꯇꯧꯔꯤꯕꯁꯤ ꯏꯆꯝ ꯆꯝꯅ ꯂꯩꯕ ꯅꯠꯇꯦ ꯐꯠꯇ꯭ꯔꯕ ꯇꯤꯟꯃꯨ ꯂꯥꯏꯃꯨꯁꯤꯡ ꯑꯗꯨꯅ ꯈꯪꯈꯤꯗꯅꯕꯅꯤ ꯃꯥꯏꯕ ꯅꯣꯡꯕꯥꯅ ꯈꯪꯕ ꯉꯝꯈꯤꯗꯅꯕꯅꯤ ꯍꯥꯏꯗꯅ ꯃꯁꯥꯗ ꯅꯨꯄꯤ ꯑꯣꯏꯕꯒꯤ ꯐꯤꯖꯦꯠ ꯂꯩꯇꯦꯡꯂꯗꯨꯅ ꯃꯃꯥꯏ ꯃꯃꯤꯠ ꯀꯝꯕ ꯁꯦꯝꯗꯅ ꯅꯨꯄꯤꯒꯨꯝꯅ ꯂꯩꯔꯤ ꯑꯗꯨꯒ ꯃꯊꯃꯣꯏꯅꯨꯡ ꯃꯗꯨꯗꯗꯤ ꯑꯣꯝꯂꯒ ꯁꯥꯛꯂꯤꯕ ꯃꯩꯁꯥꯛ ꯑꯗꯨꯕꯨ ꯃꯍꯥꯛ ꯂꯣꯠꯁꯤꯜꯂꯒ ꯊꯝꯕ ꯉꯝꯗ꯭ꯔꯗꯨꯅ ꯅꯨꯄꯤ ꯃꯆꯥ ꯑꯁꯤꯒꯤ ꯃꯐꯝꯗ ꯑꯁꯨꯝꯅ ꯍꯥꯏꯔꯤ ꯏꯕꯦꯝꯃ ꯑꯩꯅ ꯀꯔꯤꯒꯨꯝꯕ ꯑꯃꯗꯤ ꯉꯔꯥꯡ ꯊꯦꯡꯅꯔꯛꯏ ꯃꯥꯒꯤ ꯁꯥꯎꯔꯕ ꯌꯨꯝ ꯑꯗꯨꯒꯤ ꯀꯖꯥꯎ ꯑꯃꯈꯛ ꯊꯣꯡ ꯁꯥꯎꯅ ꯄꯥꯜꯔꯒ ꯊꯝꯃꯤ ꯃꯗꯨꯒꯤ ꯃꯅꯨꯡꯗ ꯀꯔꯤꯒꯨꯝꯕ ꯑꯃꯈꯛꯇꯤ ꯂꯩꯕ ꯃꯥꯜꯂꯤ ꯇꯤꯟꯃꯨ ꯐꯠꯇꯕ ꯂꯥꯏꯃꯨ ꯐꯠꯇꯕ ꯑꯣꯏꯔꯕꯁꯨ ꯃꯍꯥꯛꯀꯤ ꯃꯥꯌꯣꯛꯇ ꯂꯦꯞꯄꯛꯄ ꯉꯝꯒꯗꯕ ꯀꯔꯤꯒꯨꯝꯕ ꯑꯃꯗꯤ ꯃꯥꯜꯂꯤ ꯃꯗꯨ ꯃꯍꯥꯛꯅ ꯀꯨꯞꯅ ꯁꯦꯟꯅꯕꯒꯤ ꯃꯑꯣꯡ ꯑꯣꯏꯅꯁꯨ ꯇꯧꯏ ꯑꯩꯅ ꯈꯟꯕꯗ ꯃꯍꯥꯛꯄꯨ ꯃꯥꯏꯊꯤꯕ ꯄꯤꯒꯦ ꯍꯥꯏꯔꯕꯗꯤ ꯀꯥꯗꯨꯗ ꯂꯩꯔꯤꯕ ꯇꯤꯟꯃꯨ ꯂꯥꯏꯃꯨ ꯑꯗꯨꯒꯤ ꯃꯇꯦꯡ ꯂꯧꯔꯕꯗꯤ ꯑꯣꯏꯊꯣꯛꯀꯅꯤ ꯍꯥꯏꯗꯅ ꯈꯜꯂꯤ ꯃꯗꯨ ꯇꯥꯔꯨꯕꯗ ꯃꯁꯥꯗꯨꯁꯨ ꯃꯍꯥꯛ ꯂꯃꯟ ꯈꯨꯝꯅꯤꯡꯕꯒꯤ ꯃꯌꯥꯏꯗꯨ ꯍꯦꯟꯒꯠꯂꯛꯂꯤ ꯅꯨꯄꯤ ꯃꯆꯥꯗꯨ ꯑꯗꯨꯗꯤ ꯏꯕꯨꯡ ꯃꯇꯧ ꯀꯔꯝꯅ ꯊꯕꯛ ꯑꯁꯤ ꯄꯥꯏꯈꯠꯀꯗꯕ ꯃꯗꯨꯒꯤꯗꯤ ꯏꯆꯟ ꯃꯁꯤꯗ ꯅꯪ ꯌꯥꯎꯔꯛꯀꯅꯨ ꯅꯪꯗꯤ ꯌꯨꯝ ꯑꯁꯤꯗ ꯏꯔꯦꯟꯖꯅ ꯂꯩꯒꯗꯕꯅꯤ ꯑꯩꯅ ꯄꯨꯝꯅꯃꯛ ꯁꯤꯜꯂꯛꯀꯅꯤ ꯇꯧꯕꯗꯕꯨ ꯊꯕꯛꯁꯤ ꯀꯔꯝꯅ ꯄꯥꯏꯈꯠꯁꯤꯒꯦ ꯀꯔꯝ ꯇꯧꯁꯤꯒꯦ ꯍꯥꯏꯕꯗꯨꯗꯤ ꯏꯕꯥꯅꯤ ꯀꯣꯛ ꯁꯨꯡꯁꯤꯜꯂꯒ ꯈꯟꯅꯁꯤ ꯊꯕꯛ ꯑꯗꯨ ꯇꯧꯕꯃꯛꯇꯤ ꯑꯩꯅ ꯂꯣꯏꯅꯃꯛ ꯇꯧꯒꯅꯤ ꯁꯨꯝꯅ ꯍꯥꯏꯔꯤꯉꯩ ꯃꯈꯣꯏꯒꯤ ꯌꯨꯝ ꯑꯁꯤꯒꯤ ꯑꯀꯣꯏꯕꯗ ꯉꯔꯪ ꯉꯪꯅ ꯇꯤꯟꯃꯨ ꯂꯩꯃꯨ ꯀꯌꯥ ꯆꯥꯔꯛꯄꯒꯤ ꯃꯑꯣꯡ ꯑꯣꯏ ꯃꯗꯨꯒꯤ ꯃꯑꯣꯡ ꯑꯗꯨ ꯇꯧꯔꯛꯄꯗꯒꯤ ꯅꯨꯄꯤ ꯃꯆꯥ ꯑꯗꯨꯅ ꯅꯝꯐꯨꯗ ꯍꯥꯏꯔꯗꯨꯅ ꯃꯍꯥꯛꯀꯤ ꯐꯃꯨꯡꯒꯤ ꯀꯥꯡꯀ ꯃꯈꯥꯗꯨꯗ ꯉꯁꯥꯏꯗꯒꯤ ꯁꯦꯝ ꯁꯥꯗꯨꯅ ꯊꯝꯂꯔꯕꯗꯨꯗ ꯆꯪꯂꯒ ꯂꯣꯠꯍꯟꯈ꯭ꯔꯦꯗꯣ ꯄꯥꯈꯠꯃꯟꯕꯒꯤ ꯃꯌꯥꯏꯅ ꯌꯨꯝꯗꯨꯒꯤ ꯊꯣꯡꯅꯥꯎ ꯃꯄꯥꯗ ꯉꯔꯪ ꯉꯪꯂꯝꯕ ꯇꯤꯟꯃꯨ ꯂꯥꯏꯃꯨꯁꯤꯡꯁꯨ ꯖꯔ ꯑꯃꯨꯛ ꯍꯟꯇꯣꯛꯅꯈ꯭ꯔꯦ ꯃꯈꯣꯏꯅꯤ ꯉꯥꯏꯍꯥꯛꯇꯤ ꯎꯟꯋꯥꯏꯃꯨꯛꯁꯤꯡ ꯁꯨꯝꯅ ꯂꯩꯔꯤꯉꯩ ꯗꯪ ꯍꯥꯏꯗꯅ ꯀꯔꯤꯒꯨꯝꯕ ꯂꯨꯝꯂꯔꯕ ꯍꯛꯂꯤꯂꯕ ꯈꯣꯡꯊꯥꯡ ꯑꯃꯈꯛ ꯃꯍꯥꯛꯀꯤ ꯃꯌꯨꯝ ꯑꯁꯣꯝꯗ ꯊꯥꯡꯂꯒ ꯂꯥꯛꯄꯒꯤ ꯃꯈꯣꯜ ꯇꯥꯏ ꯊꯪꯅꯕ ꯃꯤꯀꯨꯞꯇ ꯅꯨꯄꯤ ꯃꯆꯥ ꯍꯥꯏꯗꯅ ꯃꯄꯥꯗꯨꯒꯤ ꯀꯧꯔꯛꯏ ꯍꯦꯛꯇ ꯃꯁꯥꯗꯨꯗꯤ ꯂꯩꯐꯝ ꯀꯥꯐꯝ ꯈꯪꯗ꯭ꯔꯤ ꯀꯤꯕꯅ ꯂꯣꯏꯈ꯭ꯔꯦ ꯊꯛ ꯅꯤꯛꯄꯅꯤꯗꯣ ꯑꯗꯨꯕꯨ ꯍꯥꯡꯗ꯭ꯔꯕꯗꯤ ꯌꯨꯝꯁꯦ ꯐꯀꯥꯏꯔꯛꯂꯒ ꯃꯍꯥꯛꯁꯨ ꯑꯐꯕ ꯑꯣꯏꯔꯔꯣꯏ ꯈꯜꯂꯔꯗꯨꯅ ꯀꯤꯅ ꯂꯥꯔꯇꯦꯟ ꯊꯥꯎꯃꯩꯗꯨ ꯄꯥꯏꯔꯤ ꯍꯥꯏꯔꯒ ꯊꯣꯡꯒꯤ ꯄꯣꯔꯣꯟꯗꯨ ꯃꯛꯂꯥꯛꯀ ꯊꯛ ꯅꯤꯛꯄ ꯃꯈꯩ ꯌꯦꯡꯂꯤ ꯃꯃꯥꯏ ꯑꯆꯧꯕ ꯑꯀꯤꯕ ꯐꯪꯂꯕ ꯃꯥꯏꯊꯣꯡ ꯑꯗꯨ ꯃꯪꯒꯣꯜ ꯑꯗꯨꯗ ꯊꯥꯡꯁꯤꯜꯂꯛꯂꯒ ꯂꯩꯔꯝꯃꯤ ꯈꯪꯄ꯭ꯔꯦꯛ ꯈꯪꯂꯨꯔꯕꯅꯤ ꯅꯣꯡꯕꯥꯅ ꯀꯤꯒꯅꯨꯅꯦ ꯑꯩꯅꯤꯅꯤ ꯀꯔꯤꯁꯨ ꯇꯧꯔꯣꯏ ꯊꯣꯛꯂꯛꯎ ꯄꯔꯞ ꯊꯣꯛꯂꯛꯏ ꯃꯪꯒꯣꯜꯗꯨꯗ ꯂꯦꯞꯀꯅꯨ ꯁꯨꯃꯥꯡꯁꯤꯗ ꯀꯨꯝꯊꯔꯛꯎ ꯑꯩꯒꯤ ꯃꯥꯡꯁꯤꯗ ꯂꯦꯞꯄꯨ ꯂꯥꯎ ꯔꯣꯝꯗ ꯃꯅꯥꯗꯨ ꯊꯥꯡꯒꯠꯇꯨꯅ ꯏꯃꯨꯡꯗꯨꯗꯒꯤ ꯊꯥꯔꯔꯤꯕꯅꯤ ꯈꯣꯃꯩꯁꯨ ꯅꯨꯄꯤ ꯃꯆꯥꯗꯨ ꯀꯨꯝꯊꯔꯛꯂꯦ ꯍꯥꯏꯔꯒ ꯌꯥꯝꯅ ꯀꯤꯅ ꯂꯥꯔꯇꯦꯟꯗꯨ ꯃꯈꯨꯠꯅ ꯄꯥꯏꯔꯒ ꯂꯩ ꯑꯀꯣꯏꯕꯗꯨꯗꯁꯨ ꯇꯤꯟꯃꯨ ꯂꯩꯃꯨ ꯀꯌꯥꯅ ꯃꯂꯪ ꯄꯥꯜꯗꯨ ꯄꯥꯏꯅ ꯉꯔꯪ ꯉꯪꯂꯤ ꯃꯃꯤꯠꯇꯨ ꯆꯦꯞꯈꯠꯂꯛꯂꯤ ꯍꯥꯏꯔꯒ ꯌꯦꯡꯂꯨꯕꯗ ꯃꯨꯁꯤꯟ ꯃꯨꯔꯒ ꯃꯔꯦꯡ ꯁꯥꯡꯇ꯭ꯔꯣꯡ ꯁꯥꯡꯂꯦ ꯍꯥꯏꯔꯒ ꯃꯃꯤ ꯑꯣꯏ ꯀꯩ ꯑꯣꯏ ꯀꯥꯅ ꯃꯃꯤꯠ ꯏꯔꯪ ꯂꯪꯅ ꯄꯥꯏꯔꯤꯕ ꯂꯥꯏ ꯐꯠꯇꯕ ꯃꯌꯥꯝꯗꯨ ꯎꯕꯗ ꯑꯃꯨꯛꯁꯨ ꯀꯤ ꯅꯣꯡꯕꯥꯅ ꯑꯩ ꯅꯈꯣꯏ ꯃꯐꯝ ꯑꯁꯤꯗꯒꯤ
ꯊꯥꯎꯅ ꯆꯠꯈ꯭ꯔꯣ ꯆꯠꯂꯣ ꯃꯐꯝ ꯑꯁꯤꯗ ꯌꯦꯠꯂꯔꯒꯅꯨ ꯃꯗꯨ ꯍꯥꯏꯕꯗꯒꯤ ꯇꯤꯡꯃꯨ ꯂꯥꯏꯌꯨ ꯃꯌꯥꯝ ꯑꯗꯨ ꯖꯔ ꯖꯔ ꯄꯥꯏꯊꯣꯛꯈ꯭ꯔꯦ ꯅꯣꯡꯕꯥꯟꯁꯨ ꯃꯁꯥꯗꯨ ꯐꯝꯊꯔꯛꯂꯦ ꯍꯥꯏꯔꯒ ꯁꯨꯃꯥꯡꯗꯨꯗ ꯉꯦꯛ ꯂꯥꯎꯅ ꯐꯝꯂꯦ ꯅꯨꯄꯤ ꯃꯆꯥꯗꯨꯗ ꯑꯣꯟꯁꯤꯜꯂꯛꯂꯒ ꯑꯗꯨꯒ ꯅꯨꯄꯤ ꯃꯆꯥ ꯅꯪꯒꯤ ꯅꯐꯝꯗ ꯀꯔꯤꯒꯨꯝꯕ ꯑꯩꯅ ꯌꯥꯗꯕ ꯄꯣꯠꯁꯛ ꯑꯃ ꯂꯩꯔꯤ ꯃꯗꯨ ꯑꯩꯒꯤ ꯐꯝꯗ ꯁꯤꯟꯅꯧ ꯃꯁꯥꯗꯣ ꯅꯨꯡꯄꯥꯟ ꯅꯤꯛꯄꯗ ꯂꯣꯏꯔꯤ ꯉꯁꯤꯗꯤ ꯃꯍꯥꯛꯀꯤ ꯑꯔꯣꯏꯕ ꯑꯣꯏꯔꯅꯤꯗꯅ ꯈꯟꯈ꯭ꯔꯦꯗ ꯑꯗꯨꯕꯨ ꯈꯨꯝꯗ꯭ꯔꯕꯗꯤ ꯇꯁꯦꯡꯅ ꯑꯃꯨꯛ ꯍꯦꯟꯅ ꯆꯤꯡꯅꯈꯤꯕ ꯇꯥꯔꯦ ꯈꯜꯂꯔꯗꯨꯅ ꯑꯉꯝꯕ ꯑꯃꯥꯏꯕ ꯅꯣꯡꯕꯥꯟ ꯀꯔꯤ ꯍꯥꯏꯕꯤꯌꯨ ꯅꯅꯥꯏ ꯑꯩꯒꯤ ꯏꯐꯝꯗ ꯀꯔꯤ ꯑꯄꯥꯝꯕ ꯍꯥꯏꯕꯤꯌꯨ ꯑꯩꯅ ꯌꯥꯗꯕ ꯄꯣꯠꯁꯛ ꯅꯪꯅ ꯀꯔꯤꯒꯤ ꯊꯝꯂꯔꯤꯕ ꯌꯨꯝ ꯑꯁꯤꯗ ꯑꯉꯝꯕ ꯅꯅꯥꯏ ꯑꯩꯗꯤ ꯇꯣꯜꯂꯔꯕꯤꯅꯤ ꯑꯩꯅ ꯀꯔꯤꯕꯨ ꯊꯝꯖꯕꯒꯤꯅꯤ ꯄꯤꯃꯆꯥ ꯅꯕꯨꯛꯇ ꯋꯥ ꯂꯣꯠꯀꯅꯨ ꯑꯩꯅ ꯍꯣꯇ꯭ꯔꯣꯡ ꯍꯣꯟ ꯎꯕ ꯐꯪ ꯄꯨꯊꯣꯔꯛꯂꯣ ꯀꯗꯥꯏ ꯑꯩꯅ ꯌꯥꯗꯦ ꯍꯥꯏꯕ ꯄꯣꯠꯁꯛ ꯅꯪꯅ ꯈꯪꯂꯤꯕꯗꯨ ꯅꯠꯇ꯭ꯔꯥ ꯑꯩꯒꯤ ꯃꯥꯡ ꯑꯁꯤꯗ ꯊꯝꯒꯗꯕꯅꯤ ꯄꯤꯔꯛꯂꯣ ꯄꯨꯊꯣꯔꯛꯂꯣ ꯃꯗꯨ ꯇꯥꯔꯨꯕꯗ ꯀꯔꯤ ꯍꯥꯏꯒꯗꯕꯅꯣ ꯍꯥꯏꯐꯝ ꯈꯪꯗ ꯀꯉꯥꯎꯅꯗꯨꯅ ꯅꯨꯡꯁꯥ ꯊꯤꯔꯗꯨꯅ ꯏꯃꯨꯡ ꯑꯗꯨꯗ ꯆꯪꯂꯒ ꯈꯣꯡꯃꯩ ꯑꯗꯨꯕꯨ ꯃꯅꯤꯡ ꯐꯥꯎꯗꯣꯛꯂꯒ ꯆꯦꯟꯈꯤꯅꯕꯒꯤꯗꯃꯛ ꯍꯥꯏꯔꯒꯦꯗꯅ ꯃꯈꯣꯡ ꯈꯣꯡꯊꯥꯡꯗꯣ ꯀꯤꯅ ꯄꯥꯈꯠꯅ ꯃꯪꯒꯣꯜ ꯑꯗꯨꯗ ꯀꯥꯈꯤ ꯇꯧꯕꯒ ꯅꯣꯡꯕꯥꯟ ꯅꯨꯄꯤ ꯃꯆꯥ ꯉꯥꯏꯈꯣ ꯃꯃꯥꯏ ꯇꯞꯅ ꯂꯩꯁꯜꯂꯛꯏ ꯑꯩꯅ ꯍꯥꯏꯕ ꯄꯣꯠꯁꯛꯇꯨꯕꯨ ꯅꯍꯥꯛ ꯋꯥꯈꯜ ꯇꯥꯔꯕ꯭ꯔꯥ ꯉꯥꯏꯍꯥꯛꯇꯤ ꯈꯨꯝꯗꯦ ꯑꯗꯨꯒ ꯇꯥꯗꯦ ꯍꯥꯏꯕꯒꯨꯝ ꯃꯉꯛꯇꯨ ꯍꯥꯏꯔꯤ ꯍꯥꯏꯔꯒꯦ ꯇꯥꯔꯣ ꯑꯩꯅ ꯌꯥꯗꯦ ꯑꯩꯅ ꯄꯥꯝꯗꯦ ꯑꯩꯅ ꯃꯗꯨ ꯇꯧꯕ ꯌꯥꯔꯣꯏ ꯍꯥꯏꯕ ꯄꯣꯠꯁꯛꯇꯤ ꯍꯥꯏꯔꯒꯦ ꯇꯥꯔꯣ ꯅꯁꯥꯃꯛꯅꯁꯨ ꯈꯪꯖꯗꯕ ꯅꯪ ꯍꯧꯖꯤꯛꯇꯤ ꯃꯃꯨꯠ ꯁꯦꯡꯅ ꯈꯪꯍꯜꯂꯔꯒꯦ ꯅꯪꯒꯤ ꯌꯨꯝꯒꯤ ꯅꯄꯥꯕꯨꯡꯅ ꯇꯨꯝꯂꯝꯕ ꯀꯥꯗꯨꯗ ꯀꯔꯤ ꯊꯝꯃꯤ ꯑꯃꯨꯛꯁꯨ ꯋꯥꯈꯜ ꯑꯗꯨꯗ ꯅꯤꯡꯁꯤꯡꯂꯤ ꯈꯣꯡꯃꯩꯗꯤ ꯃꯍꯥꯛꯀꯤ ꯀꯥꯡꯈꯗ ꯂꯣꯠꯍꯟꯈꯤꯕꯅꯤ ꯃꯄꯥꯕꯨꯡꯒꯤ ꯀꯥꯗ ꯀꯔꯤ ꯂꯩꯔꯤꯕꯅꯣꯗ ꯈꯪꯗꯦ ꯃꯗꯨꯗꯒꯤ ꯑꯃꯨꯛ ꯑꯉꯛꯄ ꯑꯃꯒ ꯂꯣꯏꯅꯅ ꯆꯃꯝꯅꯕ ꯃꯤꯠꯌꯦꯡ ꯌꯦꯡꯉꯛꯏ ꯅꯣꯡꯕꯥꯟꯅ ꯑꯁꯤꯃꯁꯨ ꯈꯪꯖꯗꯦꯗꯅ ꯅꯨꯄꯤ ꯃꯆꯥ ꯅꯄꯥꯒꯤ ꯐꯃꯨꯡ ꯀꯥꯡꯈꯗꯨꯗ ꯂꯩꯔꯤꯕꯗꯣ ꯍꯥꯏꯕꯅꯤ ꯀꯥꯡꯈꯒ ꯄꯜꯂꯛꯄꯗꯨꯗ ꯁ꯭ꯋꯥꯏ ꯂꯥꯎꯈ꯭ꯔꯤ ꯈꯣꯡꯃꯩꯗꯨ ꯄꯥꯈꯠꯂꯗꯨꯅ ꯃꯄꯥꯕꯨꯡꯒꯤ ꯀꯥꯡꯈꯗ ꯑꯃꯨꯛ ꯆꯪꯈ꯭ꯔꯕ꯭ꯔꯥ ꯍꯥꯏꯗꯅ ꯑꯗꯨꯗꯒꯤ ꯅꯣꯡꯕꯥꯟꯗꯨ ꯃꯈꯣꯜ ꯏꯍꯧ ꯍꯧꯉꯣꯏ ꯈꯥꯡꯅ ꯅꯣꯛꯂꯤ ꯍꯥꯏꯔꯒ ꯈꯪꯗꯦꯅꯦ ꯃꯁꯦ ꯑꯩꯅ ꯍꯥꯏꯕꯗꯤ ꯅꯄꯥꯅ ꯇꯨꯝꯂꯝꯕ ꯐꯃꯨꯡꯗꯨꯒꯤ ꯀꯥꯡꯈꯗ ꯈꯣꯏꯖꯨ ꯂꯩꯈꯥꯝ ꯊꯝꯂꯤꯕꯗꯨꯕꯨ ꯍꯥꯏꯕꯅꯤꯅꯦ ꯆꯠꯂꯣ ꯄꯨꯊꯣꯔꯛꯎ ꯆꯠꯂꯣ ꯃꯁꯥꯗꯨ ꯈꯪꯏꯡ ꯏꯪꯏ ꯃꯥꯅꯤ ꯈꯣꯏꯖꯨ ꯂꯩꯈꯥꯝ ꯄꯩꯈꯩ ꯃꯍꯥꯛꯀꯤ ꯃꯄꯥꯒꯤ ꯐꯃꯨꯡ ꯀꯥꯡꯈꯗꯨꯗ ꯃꯍꯥꯛꯅ ꯃꯃꯥꯡꯒꯤ ꯃꯇꯝꯗꯒꯤ ꯊꯝꯕꯅꯤ ꯃꯇꯣꯝꯇ ꯌꯨꯝ ꯑꯁꯤꯗ ꯂꯩꯕ ꯀꯤꯔꯗꯨꯅ ꯅꯣꯡꯕꯥꯟꯒꯤ ꯇꯤꯃꯨ ꯂꯩꯃꯨ ꯀꯌꯥꯗꯒꯤ ꯉꯥꯛꯊꯣꯛꯅꯅꯕꯅꯤ ꯍꯥꯏꯗꯅ ꯄ꯭ꯔꯞ ꯆꯪꯈ꯭ꯔꯦ ꯍꯥꯏꯔꯒ ꯐꯤ ꯑꯃꯗ ꯈꯣꯏꯖꯨ ꯂꯩꯈꯥꯝ ꯃꯌꯥꯝꯗꯨ ꯄꯨꯂꯞ ꯌꯣꯝꯂꯒ ꯄꯨꯊꯣꯔꯛꯏ ꯑꯗꯨꯒ ꯑꯃꯥꯏꯕ ꯅꯣꯡꯕꯥꯟꯒꯤ ꯃꯐꯝꯗ ꯃꯀꯨ ꯂꯨꯛꯊꯔꯒ ꯄꯤꯔꯤ ꯅꯣꯡꯕꯥꯟ ꯃꯈꯨꯠ ꯑꯗꯨꯅ ꯇꯥꯞ ꯄꯥꯏꯔꯒ ꯑꯗꯨꯅꯤꯗꯅ ꯃꯁꯤꯕꯨ ꯂꯧꯒꯦ ꯍꯥꯏꯗꯅ ꯂꯥꯛꯄꯅꯤ ꯅꯍꯥꯟ ꯃꯈꯩꯗꯤ ꯑꯀꯧ ꯄꯔꯩ ꯆꯜꯂꯨꯗꯅ ꯑꯩ ꯂꯥꯛꯈꯤꯗ꯭ꯔꯤ ꯊꯕꯛ ꯑꯔꯨꯕ ꯑꯃ ꯄꯥꯏꯈꯠꯂꯤꯉꯩ ꯑꯗꯨꯕꯨ ꯊꯕꯛꯇꯨ ꯂꯣꯏꯔꯗꯨꯅ ꯂꯥꯛꯂꯤꯕꯅꯤ ꯆꯦꯛꯁꯤꯟꯂꯌꯨ ꯆꯪꯖꯔꯣ ꯑꯩꯅ ꯊꯣꯡꯒꯥꯜ ꯊꯣꯛꯇ꯭ꯔꯤꯉꯩꯗ ꯅꯠꯇ꯭ꯔꯕꯗꯤ ꯇꯤꯃꯨ ꯂꯩꯃꯨ ꯃꯌꯥꯝꯅ ꯅꯪꯕꯨ ꯁꯦꯠꯂꯒ ꯆꯥꯒꯦ ꯍꯥꯏꯔꯛꯂꯒꯅꯤ ꯐꯝꯗꯨ ꯇꯥꯕꯗ ꯄꯥꯈꯠꯂꯗꯨꯅ ꯖꯔ ꯆꯦꯟꯁꯤꯟꯈ꯭ꯔꯦ ꯊꯣꯡꯗꯨ ꯒꯝ ꯂꯣꯟꯁꯟꯈꯤ ꯅꯣꯡꯕꯥꯟꯁꯨ ꯈꯣꯏꯖꯨ ꯂꯩꯈꯥꯝ ꯐꯤꯌꯣꯝꯅ ꯌꯣꯝꯂꯕꯗꯨ ꯄꯥꯏꯔꯦ ꯍꯥꯏꯔꯒ ꯆꯠꯈꯤ ꯑꯗꯨꯃꯛ ꯊꯣꯛꯈꯤ ꯊꯣꯡꯒꯥꯜꯗ ꯅꯨꯡꯁꯥ ꯁꯣꯔ ꯑꯃ ꯆꯥꯎꯅ ꯍꯣꯟꯇꯣꯛꯂꯤ ꯅꯨꯄꯤ ꯑꯗꯨ ꯑꯗꯨꯒ ꯃꯥꯒꯤ ꯐꯃꯨꯡ ꯑꯗꯨꯗ ꯆꯪꯂꯛꯂꯒ ꯅꯨꯡꯈ꯭ꯔꯥꯛ ꯂꯣꯡ ꯍꯤꯞꯊꯔꯤ ꯁꯣꯔ ꯁꯥꯡꯅ ꯍꯣꯜꯂꯔꯦ ꯍꯥꯏꯔꯒ ꯑꯗꯨꯒ ꯊꯪꯅꯕ ꯃꯤꯀꯨꯞꯇ ꯏꯕꯨꯡ ꯊꯣꯔꯛꯂꯣ ꯆꯠꯈ꯭ꯔꯦ ꯇꯞꯅ ꯊꯣꯔꯛꯂꯦ ꯃꯍꯥꯛꯁꯨ ꯀꯔꯤ ꯀꯝꯗꯧꯕ ꯍꯥꯏꯗꯅ ꯈꯟꯅꯔꯤ ꯁꯣꯝꯗꯅ ꯈꯣꯏꯖꯨ ꯂꯩꯈꯥꯝꯗꯨ ꯄꯨꯔꯛꯂꯔꯦ ꯍꯥꯏꯔꯒ ꯃꯈꯣꯏ ꯈꯨꯜ ꯑꯁꯤꯒꯤ ꯋꯥꯡꯃ ꯅꯣꯡꯄꯣꯛ ꯄꯥꯡꯕ ꯂꯝꯕꯤ ꯑꯁꯣꯝꯗ ꯂꯥꯛꯇꯨꯅ ꯂꯪꯈꯤꯔꯝꯃꯤ ꯃꯍꯥꯛꯅ ꯑꯗꯨꯒ ꯅꯣꯡꯕꯥꯟꯅ ꯑꯀꯣꯏꯕꯗꯨ ꯁꯨꯝ ꯌꯦꯡꯂꯛꯏ ꯈꯨꯜꯁꯤꯒꯤ ꯑꯀꯣꯏꯕꯗꯤ ꯆꯦꯛꯁꯤꯟꯅ ꯍꯧꯖꯤꯛ ꯉꯥꯛ ꯁꯦꯟꯅꯔꯦꯗꯅ ꯃꯁꯤꯅ ꯃꯁꯤ ꯑꯣꯏꯔꯦ ꯍꯥꯏꯔꯒꯁꯨ ꯍꯧꯖꯤꯛ ꯈꯨꯜ ꯑꯁꯤꯗ ꯂꯩꯔꯤꯕ ꯈꯨꯟꯖꯥꯁꯤꯡ ꯂꯦꯞꯇꯅ ꯈꯨꯜ ꯋꯥꯡꯃ ꯁꯣꯝꯗ ꯆꯦꯟꯊꯣꯛꯅꯕꯁꯨ ꯍꯣꯠꯅꯔꯤ ꯃꯈꯣꯏꯁꯤꯡꯁꯨ ꯑꯩꯅ ꯊꯤꯡꯕ ꯇꯥꯏ ꯍꯥꯏꯔꯒ ꯑꯗꯨꯃꯛ ꯃꯌꯨꯝ ꯆꯪꯈꯤ ꯑꯁꯨꯝꯅ
ꯊꯥꯕꯨꯡꯃꯨꯛꯀꯤ ꯆꯥꯡꯗꯤ ꯍꯧꯖꯤꯟꯈ꯭ꯔꯦ ꯍꯧꯖꯤꯛꯁꯨ ꯂꯦꯡꯗꯅ ꯑꯗꯨꯃꯛ ꯂꯩꯔꯔꯤꯗꯣ ꯅꯨꯄꯤ ꯃꯆꯥꯗꯨꯒꯤ ꯃꯌꯨꯝ ꯑꯗꯨꯗ ꯈꯣꯃꯩꯗꯣ ꯃꯍꯥꯛ ꯅꯨꯄꯤ ꯃꯆꯥꯗꯨꯒꯤ ꯃꯐꯝꯗ ꯍꯥꯏꯕ ꯌꯥꯕ ꯍꯥꯏꯖꯩ ꯃꯍꯥꯛ ꯅꯣꯡꯕꯥꯟꯒꯤ ꯃꯌꯨꯝꯗ ꯆꯠꯂꯒ ꯊꯕꯛ ꯊꯧꯔꯝꯁꯦ ꯄꯥꯏꯈꯠꯀꯦ ꯍꯥꯏꯗꯅ ꯑꯗꯨꯕꯨ ꯅꯨꯄꯤ ꯃꯆꯥꯁꯤꯅ ꯌꯥꯗ꯭ꯔꯦ ꯅꯁꯥꯅꯧꯗꯨ ꯋꯥꯆꯦꯠꯀꯨꯝ ꯃꯥꯜꯂꯤ ꯄꯥꯔꯤ ꯅꯁꯥ ꯍꯥꯟꯅ ꯊꯥꯛꯈꯨ ꯅꯁꯥꯅꯧꯗꯨ ꯐꯒꯠꯂꯦ ꯍꯥꯏꯔꯕ ꯃꯇꯝꯗ ꯊꯕꯛ ꯑꯁꯤ ꯄꯥꯏꯈꯠꯄꯤꯌꯨ ꯍꯥꯏꯗꯅ ꯁꯤꯈꯥꯡ ꯈꯥꯡꯕꯗꯒꯤ ꯃꯍꯥꯛ ꯊꯥꯕꯨꯝ ꯑꯃꯁꯤ ꯅꯨꯄꯤ ꯃꯆꯥꯁꯤꯒꯤ ꯌꯨꯝꯗꯒꯤ ꯃꯄꯥꯜ ꯊꯣꯛꯇꯨꯅ ꯂꯩꯔꯛꯂꯤꯕꯅꯤ ꯅꯨꯃꯤꯗꯥꯡꯗ ꯅꯨꯄꯤ ꯁꯥꯅ ꯀꯦꯗꯨꯅ ꯂꯩꯕꯗ ꯑꯌꯨꯛ ꯅꯨꯡꯊꯤꯜꯗꯅ ꯅꯤꯄꯥꯒꯨꯝꯅ ꯃꯅꯤꯡ ꯇꯝꯅ ꯂꯩꯖꯕ ꯅꯨꯄꯤ ꯃꯆꯥꯁꯤꯁꯨ ꯑꯁꯨꯃꯛ ꯂꯩꯃꯤꯟꯅꯔꯛꯂꯕꯅꯤꯅ ꯃꯊꯃꯣꯏꯅꯨꯡ ꯑꯗꯨꯗ ꯈꯣꯃꯩꯒꯤ ꯃꯃꯤꯗꯤ ꯇꯥꯈ꯭ꯔꯕꯅꯤ ꯑꯃꯅ ꯑꯃꯒꯤ ꯋꯥꯈꯜꯂꯣꯟ ꯃꯃꯨꯠ ꯁꯦꯡꯅ ꯈꯪꯅꯩ ꯈꯣꯃꯩꯁꯨ ꯑꯋꯥꯕ ꯀꯣꯡꯒꯥꯏ ꯀꯥꯎꯗꯨꯅ ꯊꯥꯕꯨꯡꯃꯨꯛꯀꯤ ꯆꯥꯡꯁꯤ ꯂꯩꯔꯛꯄꯅ ꯍꯧꯖꯤꯛꯇꯤ ꯅꯨꯄꯤ ꯃꯆꯥ ꯑꯁꯤꯕు ꯅꯨꯡꯁꯤꯕꯒꯨꯝꯕ ꯊꯃꯣꯏꯗꯨꯗ ꯐꯥꯎꯔꯛꯂꯦꯗꯣ ꯁꯤꯗꯁꯨ ꯅꯠꯇꯅ ꯃꯁꯥ ꯍꯥꯟꯅꯗꯒꯤ ꯍꯧꯖꯤꯛꯅ ꯐꯒꯠꯂꯛꯂꯦ ꯍꯥꯟꯅꯗꯤ ꯋꯥꯆꯦ ꯇꯪꯈꯥꯏ ꯃꯥꯜꯂꯝꯕꯗꯣ ꯍꯧꯖꯤꯛꯇꯤ ꯃꯁꯥ ꯃꯨꯗꯣ ꯈꯔꯗꯤ ꯍꯟꯀꯠꯂꯦ ꯍꯥꯏꯕ ꯌꯥꯔꯦ ꯅꯨꯃꯤꯠꯁꯤꯒꯤ ꯅꯨꯡꯊꯤꯜꯒꯤ ꯃꯇꯝꯅꯤ ꯃꯈꯣꯏ ꯑꯅꯤ ꯃꯌꯥꯏ ꯀꯥꯗꯨꯗ ꯐꯛꯁꯥꯡ ꯊꯥꯔꯔꯦ ꯍꯥꯏꯔꯒ ꯍꯩ ꯃꯦꯠꯄ ꯆꯥꯔꯤ ꯋꯥꯔꯤꯁꯨ ꯂꯤꯅꯔꯤ ꯍꯥꯏꯔꯛꯂꯤ ꯅꯨꯄꯤ ꯃꯆꯥ ꯑꯁꯤꯅ ꯏꯕꯨꯡ ꯑꯁ ꯈꯪꯗ꯭ꯔꯦꯗ ꯑꯁꯨꯝꯅ ꯄꯨꯟꯁꯤꯁꯦ ꯀꯌꯥꯝ ꯀꯨꯏꯅꯕꯨ ꯍꯤꯡꯈꯤꯒꯗꯧꯔꯤꯕꯅꯣ ꯈꯪꯗꯦ ꯂꯩꯔꯛꯏ ꯑꯃꯨꯛ ꯃꯈꯥ ꯇꯥꯅ ꯈꯣꯃꯩꯅ ꯏꯆꯟ ꯍꯧꯖꯤꯛꯇꯤ ꯑꯩ ꯏꯁꯥꯁꯨ ꯐꯒꯠꯂꯛꯂꯤ ꯑꯩꯅ ꯅꯤꯡꯂꯤꯕ ꯊꯕꯛ ꯑꯁꯤ ꯄꯥꯏꯈꯠꯄ ꯍꯣꯔꯦꯜꯗꯒꯤ ꯑꯩ ꯃꯍꯥꯛꯀꯤ ꯃꯌꯨꯝꯗ ꯆꯠꯂꯔꯒꯦ ꯋꯥꯍꯩꯗꯨ ꯇꯥꯕꯗ ꯃꯁꯥꯗꯨ ꯄꯥꯈꯠꯄꯣꯏ ꯂꯥꯛꯄꯣꯏ ꯇꯧꯔꯤ ꯑꯗꯨꯕꯨ ꯀꯔꯤꯗꯤ ꯍꯥꯏꯔꯨꯒꯅꯤ ꯃꯇꯝ ꯑꯁꯤꯗ ꯈꯪꯍꯧꯗꯅ ꯑꯃꯨꯛ ꯂꯥꯎꯔꯛꯂꯦꯗ ꯅꯣꯡꯕꯥꯅ ꯀꯩꯊꯦꯜ ꯐꯝꯕ ꯌꯥꯔꯦ ꯀꯩꯊꯦꯜ ꯐꯝꯅꯅꯕ ꯊꯣꯛꯅꯔꯛꯂꯣ ꯍꯥꯏꯗꯅ ꯃꯗꯨ ꯇꯥꯕꯗ ꯐꯨꯛ ꯍꯧꯒꯠꯀꯦ ꯇꯧꯏ ꯈꯣꯃꯩꯅ ꯅꯨꯄꯤ ꯃꯆꯥꯗꯨꯒꯤ ꯃꯈꯨꯠ ꯄꯥꯏꯔꯦ ꯍꯥꯏꯔꯒ ꯉꯥꯏꯈꯣ ꯐꯝꯈꯣ ꯋꯥꯔꯤ ꯑꯃ ꯁꯥꯈꯤꯁꯤ ꯑꯩꯗꯤ ꯏꯀꯥꯎꯕꯨ ꯀꯥꯎꯏ ꯀꯔꯤ ꯍꯥꯏꯒꯗꯕꯅꯣ ꯏꯆꯟ ꯑꯁꯨꯛ ꯀꯨꯏꯅ ꯅꯪꯒꯤ ꯅꯅꯥꯛꯇ ꯂꯩꯔꯛꯄꯁꯦ ꯉꯁꯤ ꯐꯥꯎꯕꯗ ꯅꯪꯒꯤ ꯅꯃꯤꯡꯁꯦ ꯑꯩ ꯀꯔꯤ ꯍꯥꯏꯈꯤꯕꯅꯣ ꯈꯪꯗ꯭ꯔꯤ ꯑꯃꯨꯛꯇ ꯍꯥꯏꯔꯛꯎ ꯃꯃꯥꯡꯗꯗꯤ ꯏꯕꯨꯡ ꯅꯆꯟꯅ ꯍꯥꯏꯖꯈ꯭ꯔꯕꯅꯤ ꯏꯕꯨꯡꯅ ꯊꯑꯣꯏꯅ ꯇꯥꯗꯕ ꯑꯣꯏꯔꯝꯒꯅꯤ ꯑꯩꯅ ꯃꯥꯏꯕ ꯅꯣꯡꯕꯥꯟꯒꯤ ꯋꯥꯈꯜꯗ ꯃꯨꯟꯅ ꯈꯜꯂꯒ ꯂꯩꯔꯤꯉꯩꯗ ꯅꯤꯡꯁꯪꯗ꯭ꯔꯕ꯭ꯔꯥ ꯈꯪꯗꯦ ꯍꯣ ꯑꯗꯨꯗꯤ ꯏꯕꯨꯡꯅ ꯑꯄꯥꯝꯕ ꯑꯃ ꯀꯧꯕꯤꯔꯣ ꯏꯕꯨꯡꯅ ꯄꯥꯝꯅ ꯀꯧꯕꯗꯣ ꯅꯆꯟꯁꯨ ꯑꯗꯨꯃꯛ ꯇꯥꯖꯔꯒꯦ ꯑꯗꯨꯃꯛ ꯈꯨꯝꯖꯔꯒꯦ ꯑꯗꯨ ꯑꯣꯏꯔꯕꯗꯤ ꯃꯊꯣꯏ ꯍꯥꯏꯗꯅ ꯀꯧꯔꯒꯦ ꯑꯌꯥ ꯌꯥꯝ ꯐꯖꯩ ꯏꯕꯨꯡ ꯉꯁꯤꯗꯒꯤ ꯃꯊꯣꯏ ꯍꯥꯏꯅ ꯀꯧꯕꯤꯔꯣ ꯑꯗꯣ ꯑꯩꯁꯨ ꯂꯩꯔꯤꯕ ꯃꯅꯥ ꯃꯁꯤꯡꯁꯤꯡ ꯑꯁꯦ ꯑꯃꯨꯛꯇ ꯌꯣꯟꯊꯣꯛꯂꯨꯈꯤꯒꯦ ꯑꯗꯨ ꯏꯆꯟ ꯅꯪ ꯆꯦꯛꯁꯤꯜꯂꯨꯀꯣ ꯃꯥꯏꯕ ꯅꯣꯡꯕꯥꯟꯁꯤ ꯅꯨꯄꯤꯗ ꯈꯨꯠ ꯊꯥꯗꯦ ꯍꯥꯏꯕꯗꯨꯃꯗꯤ ꯑꯩꯅ ꯌꯥꯅꯤꯡꯗꯦ ꯃꯃꯥꯡꯗ ꯑꯩꯅꯁꯨ ꯏꯃꯥꯡꯃꯛꯇꯗ ꯑꯩꯅ ꯄꯣꯠ ꯂꯥꯛꯂꯨꯕꯒꯤ ꯍꯅꯨꯕꯤ ꯑꯃꯈꯛ ꯏꯃꯥꯡꯗ ꯆꯤꯡꯊꯣꯛꯑꯒ ꯍꯥꯠꯈꯤꯕꯗꯨ ꯅꯤꯡꯁꯤꯡꯉꯤ ꯑꯗꯨꯒꯤ ꯃꯇꯨꯡꯗ ꯑꯃꯨꯛ ꯆꯌꯣꯜ ꯑꯃꯒꯤ ꯃꯃꯥꯡꯗꯁꯨ ꯅꯨꯄꯤ ꯃꯧ ꯅꯍꯥ ꯑꯃꯈꯛ ꯃꯍꯥꯛꯅ ꯑꯄꯥꯝꯕ ꯄꯣꯠ ꯂꯧꯔꯨꯏ ꯍꯥꯏꯕꯗ ꯃꯃꯤꯠ ꯐꯩꯅ ꯌꯦꯡꯉꯤ ꯍꯥꯏꯕꯒꯤꯗꯃꯛꯇ ꯅꯨꯄꯤꯗꯨꯕు ꯃꯈꯣꯡ ꯃꯈꯨꯠ ꯊꯦꯛꯃꯣꯏ ꯐꯨꯊꯩ ꯍꯥꯏꯗꯅ ꯄꯥꯎ ꯇꯥꯈ꯭ꯔꯤꯕꯗꯨꯅꯤ ꯑꯗꯨꯅ ꯏꯆꯜ ꯅꯪ ꯍꯩꯅ ꯁꯤꯡꯅ ꯆꯠꯂꯨꯀꯣ ꯑꯗꯨꯒꯤꯗꯤ ꯀꯔꯤꯁꯨ ꯈꯟꯕꯤꯒꯅꯨ ꯏꯕꯨꯡ ꯑꯩ ꯊꯣꯛꯑꯦꯀꯣ ꯁꯨꯝꯅ ꯍꯥꯏꯔꯒ ꯄꯣꯠ ꯂꯣꯏꯁꯤꯟꯅꯕ ꯇꯧꯔꯤꯉꯩ ꯄꯥꯂꯣꯝꯗꯒꯤ ꯅꯣꯡꯕꯥꯟ ꯂꯥꯛꯂꯦ ꯍꯥꯏꯔꯒ ꯅꯨꯄꯤ ꯃꯆꯥ ꯀꯧꯔꯛꯏ ꯈꯪꯄ꯭ꯔꯦꯛ ꯈꯪꯉꯤ ꯃꯍꯥꯛ ꯄꯣꯠꯂꯝ ꯆꯩꯔꯝꯗ ꯄꯨꯔꯒ ꯍꯥꯏꯐꯦꯠ ꯏꯟꯒꯤ ꯇꯧꯔꯝꯃꯒ ꯆꯦꯟꯊꯣꯛꯈ꯭ꯔꯦ ꯈꯣꯃꯩꯁꯨ ꯅꯥꯀꯜ ꯑꯃꯗ ꯂꯩꯁꯤꯜꯂꯒ ꯂꯨꯝꯃꯒ ꯂꯩꯔꯤ ꯊꯥꯖꯔꯦ ꯑꯃꯥꯏꯕ ꯅꯅꯥꯏ ꯂꯥꯛꯆꯔꯦ ꯑꯩ ꯉꯁꯥꯏꯗꯒꯤ ꯉꯥꯏꯔꯤꯕꯅꯤ ꯀꯔꯤꯒꯤꯅꯣ ꯅꯍꯥꯛ ꯉꯁꯤ ꯊꯦꯡꯂꯤꯕꯗꯤ ꯃꯃꯥꯡꯗ ꯀꯩꯊꯦꯜ ꯐꯝꯂꯔꯕꯗꯤ ꯅꯍꯥꯛꯅ ꯃꯀꯣꯛ ꯊꯣꯡꯅ ꯐꯝꯕꯗꯥꯏꯅꯤ ꯀꯗꯥꯏ ꯅꯪꯒꯤ ꯄꯣꯠꯂꯝ ꯆꯩꯔꯝꯗꯣ ꯑꯩ ꯄꯥꯏꯕꯤꯔꯛꯂꯒꯦ ꯌꯥꯒꯅꯤ ꯌꯦꯡꯉꯝꯕ ꯑꯩꯅ ꯍꯥꯏꯕꯒꯤ ꯃꯊꯛꯇ ꯋꯥ ꯉꯥꯡꯂꯛꯀꯅꯨ ꯀꯗꯥꯏ ꯄꯣꯠꯂꯝ ꯆꯩꯔꯝꯁꯤꯡ ꯑꯗꯨ ꯄꯤꯔꯤ ꯍꯥꯏꯔꯒ ꯅꯣꯡꯕꯥꯟꯅ ꯄꯥꯏꯔꯒ ꯃꯈꯣꯏꯅꯤ ꯇꯨꯡꯗ ꯃꯥꯡꯗ ꯊꯣꯛꯃꯤꯟꯅꯈꯤ ꯊꯣꯡ ꯑꯍꯣꯕ ꯃꯔꯨꯝ ꯑꯗꯨꯗ ꯂꯨꯝꯃꯒ ꯌꯦꯡꯉꯤ ꯃꯇꯝ ꯑꯗꯨꯗ ꯅꯣꯡꯕꯥꯟ ꯆꯞ ꯂꯦꯞꯂꯤ ꯍꯥꯏꯔꯒ ꯃꯃꯥꯏ ꯍꯨꯠ ꯂꯩꯁꯤꯜꯂꯛꯂꯒ ꯅꯨꯄꯤ ꯃꯆꯥꯁꯤꯒꯤ ꯌꯨꯝ ꯑꯁꯣꯝꯗ ꯑꯃꯨꯛ ꯌꯦꯡꯉꯤ ꯄꯥꯈꯠꯅ ꯃꯁꯥꯗꯣ ꯅꯤꯛꯂꯒ ꯂꯩꯔꯤ ꯑꯗꯨꯒ ꯅꯣꯡꯕꯥꯟ ꯑꯃꯨꯛ ꯍꯥꯏꯔꯛꯏ ꯅꯨꯄꯤ ꯃꯆꯥ
nang thongse lonsalamdraba mali. Chalu, lonsaluso. Sa nga muksang kalayramgani. Chalu, haudong muksanglamgani. Parap chan silang nagkathong ga mapaldi ki lonsalamli. Aduga makoy ni dumagtong minarakiram. Kumay ki matamoy sida. Kari oiribano hayba kangpam kangdaba singnabam suyawri. Madudi. Nungban hayriba fatraba maiba sina. Makakalay minariba nupi masa mathoy na kausariba sibu luna tausabagi mamiya mo sutari. Masina karigino. Nuga, mathoy sidabu mahak na mamang dagi ngakpito na lakriba sina karigi. Masila dita so amukswal. Mathoy sibu masigi patraba nungba na sina. Taloy singdasan na lauksan gaya na kanbagi oiriba sala. Natragana. Kanadi, orel midangi matamdadi ay na makakiyumdabu tsaludaba yaroy. Siningwaga makaksu halakpa tsanglakpa ngayi mathoy. Ngayhak udraba di layngamdaba kaibado makakimasado su pawara rito. No fana ko iri tsanglakti yasinglakpagi matamdi yauksilakadaw. Mahay su thogalomda polam sayra miyo na lang na rin. Ngasidi makakipot say singado pumnamak laubiba misak amata laktra na loy na mag-iwanan na ba ni hayo na hausik pao pa layra riba ni. Yasang nagpagi mata masida nakalamarom na nakamdaw riba tarang koltan. Matsa udabada langtak na ribit hemsado mamita mapi sadum ta na manggol ukong tendo ta ngaraga kapli. Mapuray ba samjay su mamang da mahak na fanahay sa rabasupa kung mamatapida saurang na bangatan. Ngasidi makiloy na bigi mawong duyeng mangamdra na imong dudagi thorak lihay raga. Samjay na. Temsa. Nangbu nasado soy na halak kanini. Ay gitajaban. Karigin na hak na nasagi wari ba na. Ni paano ni nasado. Ni pinatin. Temsa na mo pienda na. Mapa, hingsay ay tambagilam o hirabatay bang kanaan na susana draba. Sang busang krabadi toglak pagipambay dumadilay traba. Mamang da madutam na sat kibamiyo yamata halay toglak lihay bagi pao kong tadriba. Nung jireng kulahay riba mapamaduda. Isado mo nang natabi kribani. Adugasu halakani hay jabasari. Masibo, karamba mamaoy binapin nga daban. Ay pende, ay isapiyo, hay na makut na dulo na raga mapuroy ba taniri. Samjay siya mamayo noon talaga mamita mapitari. Maki mafamda siya machani pa halaka ni hay bagit hacha ba mangkrabani. Mahak na karigita magmafamado da machabo loy taki ba no hay bagi ningam da badi nung tisagi pukla do na sitla ba tiyang laba matamda mahak siya lo na kapchari ba. Adabu haukrabadi haukre kandokladuna machana halakadaba matamadubong ngay na mahagsulay saribani. Nung rengkol asi asok matik tamtiba milay na fawbi henjen mangamdaba mafamnyede na kay naribani. Siyumna numidaangi matam di oiki. Midaangi matam oirakpaga mathoy do di mayo matuta matantalay rito. Siyumna na ngalingi matam da sangakli hayraga. Akisan gari manung maduda lumdun lay krabanito kanabu komay dudi. Makising lay bahay gadra maray wagfaway hay gadra natragana mirak narak yam na kang ba chit nit bahayo mahaki mahay do na ni hay gadra hausip hawdi karisuk ang kitrida nong bakan. Imong maduda nong bana uraw taraw do na karigum akan malay tawo pangtok pag makukutay. Matu na mahak hausik sang san mangamdre. Matamoy nung nga sa suwazay, imong masidat sang mamahang ngamlaraw itrahahay na. Sang lihay naga, saura na bakado po, mga tong hangtuk lubado ni matamoy sida ning na pangtoke kan sulaki ba. Ado po, madong amoy daw rin. Siyumna matam di hausin ki, tengsila ko matam hay ba do oiri. Yung lagkailag amadi, yan akayang gunda tinulay mo kaya nang arang-arang ang nabasuliapti. Tamo sida kangawda na. Tap na, makukaluli torak lihay na kayengi. Maiba nung banging kol nung sida di, nga sida tinulay mo matapay na sawa sa uti. Tap na, torak li, ato ka, manggul gidari ato ta,
kakalakpa hauga. Kuklen kaya layri ba na taimang misage ya idana uraw tharao ko tabada nongban hawalakpagi makolta ki imongdagi. Maduragi hortong na laysalakle hayrega sangarigi pakhan manungda muksang naga lumnaga laykre. Kari kanano hojikedo taimang miyoy mafam asida sangpra. Pat asiba haksangi kuklen sarusing ado hanglibadugi pakum dipiti taibang miyoy ba sage aum haidana machilladida sole para pina khadu da thoragli makola da tai singnaba magaloina na pakhaladu haigalagi mungbala da adu pakhaladu da dilairamdre taibang miyoy ba sanglak lambaida karamba taibang miyoy ba na aigi yumasida sanglak pangamgadabana namna kong thang le hairaga changre adubu marayabak laibana mamit mana singbagi hongnabi nongba na maki sangari pakhan manunga somda tangakadore khanglakiba mikuptuda fatlauna thokle hairaga mahakna yum masigi maningi yena khadomda senthoklaga lummaga laikhrabani do khomaidi sasamapi phuin hole madudagi mamai fatlai thorak matamda masado khangpre khangbani mamang maktuda lairamliba phibamdu ubada mamai mamito ihing na ingsa khai mamito irang lan koro ona pangnere hairaga makhong laimai thiengdabi manguna munni yengnaga lairamliba masagi machinna khomai makhutna men chelaga akiba sakta madugu yengmi ho dangdang song hangamunu kupta thawai mirealduna mangonda sumna akiba khonthokta hairi Sangshalo, nang nakalibada magsangshalo, pantagano, nangi tabak pantagano, hairaga hot layraga, kaday waidano kangni mangri. Wani, hausik mahaki manakta pairak liba tawaido, maiba nong bani makutta, tawai takraba. Kullasidagi natoglaga siyengedana hot naramba, nupamagi tawai miryon. Pinuna si kibanina. Kullasidagi nanthoknaba hotnariba amadi nongban umai thinaba perariba khomaigi mafamda mahakna pukning thawgat wahaido hairamlaga ahil apandi pibiramdabani. Sum litsan pamapama yengaki. Chauraba mijau misang asigi yumdi aho arak macha masudi dumak leiba haibasi hongnasan. Ebang miyoy bai khoi yum phauba usi makhunbau hoi haidana hainabadan. Uri maning thong asigi mathak mapada launa phairaga tainabadu horaga lairi tapna mak makhut masajana hanadagi kharaga hai singakle kakhalare hairaga maduda lichalaga kumthagedana tawbud uri maiba nongban mahaki disakhum oiraga lairi makong khongrai sanna famthari hairaga lai khudeng achauba chumnagi lai khudeng natti achauba lai khudeng ahum khillaga chakum maduda hekta sakyam singado mahak haitharaga ensang mathil kayaga loinana sararibada uri madu ubada masadi mamit ka thangani fatlauna nongban laithuka yingai nubu ahu badada di kari sulairamni haidana amuk onselaga job chari phayen saw khrabadura madugi maromna nappaga laiban uhaudabani Ujau urel ngaktani magi yum sari basiso sitnana sathokpudu bungairi sathok mang saraba matungda karigumba pukham amada sak amadi mathelu koi kaya hapli hairaga pushanki aduga machildasu asumna sonki nongban hingsabi anigi saklo lauriba mahaki sakthak piragani haidana makhut khodombi amadi khopiyuna chakli hairaga pukham nu pushanki nu sauraba thongsawodo khajiktang hangtokle hairaga pukham amadi ensang saksing adu charajari inchanki thangamikopta shrob haidana akiba fangna sakibagi makolta yamna lamna khauranglaga laigi shomna lairingaida khanghodana aiba nongban so shomda magi karigumba inthawma tawnanabagidamakta mangolada thokle hairaga laigi thabak ama pangthokri jaiga mai hawatana jaiga tawkri tamasida kumthagidana tawbaga khanging sanga ido yaroi
ꯃꯪꯒꯣꯜꯗ ꯂꯩꯔꯤꯕ ꯁꯔꯨ ꯄꯣꯂꯥꯡ ꯑꯗꯨꯒꯨꯝꯅ ꯇꯥꯏꯕꯪ ꯃꯤꯑꯣꯏꯕꯒꯤ ꯃꯌꯥꯏ ꯀꯥꯁꯤꯗꯁꯨ ꯁꯥꯒꯤ ꯃꯀꯣꯛ ꯀꯌꯥ ꯂꯩꯔꯤ. ꯁꯣꯏꯗꯅ ꯉꯪꯅ ꯂꯥꯎꯅꯔꯛꯀꯅꯤ ꯑꯩꯅ ꯆꯪꯂꯨꯕꯗ. ꯊꯣꯡ ꯑꯁꯤ ꯍꯧꯖꯤꯛ ꯍꯥꯡꯗꯣꯛꯄ ꯉꯝꯂꯔꯣꯏ. ꯊꯣꯏꯕ ꯇꯥꯔꯕꯗꯤ ꯑꯩ ꯁꯤꯗ ꯁꯨꯝ ꯂꯩꯔꯕꯗꯤ ꯈꯨꯗꯣꯡꯊꯤꯕ ꯅꯪꯒꯅꯤ. ꯑꯗꯨꯅ ꯑꯩ ꯁꯟ ꯒꯥꯔꯤꯗꯨꯒꯤ ꯄꯥꯈꯟ ꯃꯅꯨꯡꯗꯨꯗ ꯆꯪꯂꯤ ꯍꯥꯏꯔꯒ ꯂꯦꯜꯂꯨꯕꯅ ꯐꯔꯒꯅꯤ. ꯁꯤ ꯍꯥꯏꯔꯒ ꯇꯞꯅ ꯀꯨꯝꯊꯔꯒ ꯌꯥꯝꯅ ꯍꯩꯁꯤꯡꯅ ꯁꯟ ꯒꯥꯔꯤꯗꯨꯒꯤ ꯄꯥꯈꯟ ꯃꯅꯨꯡꯗꯨꯗ ꯆꯪꯂꯒ ꯁꯥꯁꯨꯅ ꯐꯨꯏꯅ ꯑꯣꯟꯊꯣꯛꯂꯒ ꯂꯩ. ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝ ꯑꯁꯤꯗ ꯃꯍꯥꯛ ꯃꯊꯣꯏꯒꯤ ꯃꯌꯨꯝꯗ ꯍꯟꯕꯁꯨ ꯌꯥꯔꯣꯏ. ꯂꯩꯔꯛ ꯈꯨꯜꯂꯛ ꯌꯥꯝꯅ ꯀꯩꯔꯛꯇ ꯇꯤꯟꯃꯨ ꯂꯩꯃꯨ ꯀꯌꯥꯅ ꯆꯥꯔꯒ ꯂꯩꯔꯤꯕꯅꯤꯅ ꯈꯨꯗꯣꯡꯊꯤꯕ ꯅꯪꯒꯅꯤ ꯍꯥꯏꯗꯅ ꯑꯗꯨꯃꯛ ꯃꯗꯨꯗ ꯄꯣꯊꯥꯔꯝꯃꯤ. ꯃꯇꯝꯗꯤ ꯑꯗꯨꯃꯛ ꯍꯧꯖꯤꯟꯈꯤ. ꯊꯥ ꯑꯃꯒ ꯃꯈꯥꯏꯗꯤ ꯁꯨꯖꯜꯂꯛꯂꯤ. ꯅꯨꯡꯖꯤꯔꯤꯡ ꯈꯨꯜ ꯑꯁꯤꯗ ꯂꯩꯔꯛꯂꯤꯕ ꯅꯣꯡꯕꯥꯟꯒꯤ ꯃꯌꯨꯝꯗ ꯑꯅꯤꯔꯛ ꯁꯨꯕ ꯆꯠꯂꯨꯕ ꯅꯨꯃꯤꯠꯇꯨꯗꯒꯤ ꯉꯁꯤ ꯐꯥꯎꯕꯗ ꯑꯃꯨꯛ ꯆꯠꯇ꯭ꯔꯤ. ꯑꯁꯦꯡꯕ ꯇꯥꯟꯖꯥ ꯑꯗꯨꯕꯨꯁꯨ ꯉꯥꯏꯅ ꯆꯠꯀꯗꯕꯒꯤ ꯍꯣꯠꯅꯔꯤꯕꯅꯤ. ꯑꯗꯨꯕꯨ ꯃꯊꯣꯏꯁꯤꯅ ꯃꯍꯥꯛꯅ ꯀꯔꯤꯒꯨꯝꯕ ꯑꯃ ꯈꯪꯕ ꯂꯩꯕꯗꯒꯤ ꯃꯇꯥꯡ ꯃꯇꯝ ꯑꯃ ꯉꯥꯏꯈꯤꯁꯤ ꯍꯥꯏꯗꯅ ꯍꯧꯖꯤꯛ ꯉꯥꯏꯔꯒ ꯂꯩꯔꯤꯕꯅꯤ. ꯃꯥꯏꯕ ꯅꯣꯡꯕꯥꯟ ꯍꯧꯖꯤꯛ ꯇꯝꯊꯤꯔꯕ ꯑꯀꯟꯕ ꯂꯥꯏꯊꯧ ꯑꯃ ꯄꯥꯡꯊꯣꯛꯂꯤ. ꯃꯁꯤꯒꯤ ꯃꯇꯝ ꯑꯁꯤꯗ ꯃꯌꯨꯝꯗ ꯂꯣꯠꯅ ꯐꯅ ꯆꯪꯂꯨꯔꯕꯁꯨ ꯁꯣꯏꯗꯅ ꯈꯨꯗꯣꯡꯊꯤꯕ ꯇꯥꯒꯅꯤ. ꯇꯤꯟꯃꯨ ꯂꯩꯃꯨ ꯀꯌꯥꯅ ꯃꯍꯥꯛꯀꯤ ꯌꯨꯝ ꯀꯩꯗ ꯁꯔꯥꯁꯅ ꯂꯩꯈ꯭ꯔꯦ. ꯍꯧꯖꯤꯛ ꯄꯥꯏꯈꯠꯂꯤꯕ ꯇꯝꯊꯤꯔꯕ ꯂꯥꯏꯊꯧ ꯑꯁꯤꯗꯤ ꯃꯥꯒꯤ ꯈꯨꯜ ꯑꯁꯤꯗ ꯇꯤꯟꯃꯨ ꯐꯠꯇꯕ ꯂꯥꯏꯃꯨ ꯐꯠꯇꯕꯅ ꯁꯔꯥꯁꯅ ꯂꯩꯅꯅꯕꯒꯤꯗꯃꯛꯇꯅꯤ. ꯑꯐꯕ ꯂꯥꯏ ꯀꯌꯥꯅ ꯈꯨꯜ ꯑꯁꯤꯗ ꯆꯪꯁꯤꯜꯂꯛꯄꯗꯒꯤ ꯃꯍꯥꯛꯅ ꯉꯥꯛꯊꯣꯛꯅꯅꯤꯡꯉꯥꯏ ꯑꯆꯧꯕ ꯑꯀꯟꯕ ꯂꯥꯏꯊꯧ ꯑꯃ ꯄꯥꯡꯊꯣꯛꯂꯤꯕꯅꯤ. ꯃꯈꯣꯏꯒꯤ ꯈꯨꯜ ꯑꯁꯤꯗ ꯂꯩꯔꯤꯕ ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛꯇꯤ ꯃꯁꯥꯒꯤ ꯂꯥꯏꯅꯤꯡ ꯑꯣꯏꯕ ꯂꯥꯏꯅꯤꯡꯊꯧ ꯂꯩꯃꯔꯦꯟ ꯐꯥꯎꯕ ꯏꯔꯥꯠ ꯍꯟꯗꯦ. ꯑꯗꯨꯕꯨ ꯈꯨꯜꯁꯤꯗ ꯂꯩꯔꯤꯕ ꯑꯋꯥꯕ ꯇꯥꯔꯕ ꯈꯨꯟꯖꯥꯁꯤꯡ ꯑꯁꯤꯒꯤ ꯈꯜꯂꯒ ꯑꯐꯕ ꯂꯥꯏ ꯀꯌꯥꯅ ꯈꯣꯡ ꯊꯥꯡꯖꯤꯜꯂꯛꯄ ꯃꯇꯝꯗ ꯐꯠꯇ꯭ꯔꯕ ꯅꯣꯡꯕꯥꯟ ꯃꯥꯏꯕꯁꯤꯅ ꯃꯈꯣꯏꯕꯨ ꯇꯥꯟꯊꯣꯛꯅꯕ ꯑꯆꯧ ꯑꯆꯧꯕ ꯂꯥꯏꯊꯧ ꯍꯦꯛ ꯃꯊꯣꯏ ꯄꯥꯡꯊꯣꯛꯏ ꯍꯥꯏꯕꯁꯤꯃꯁꯨ ꯃꯊꯣꯏꯅ ꯈꯪꯂꯔꯗꯨꯅ ꯈꯣꯃꯩꯒꯤ ꯃꯐꯝꯗꯁꯨ ꯈꯪꯍꯜꯂꯝꯃꯤ. ꯃꯗꯨꯃꯛꯅ ꯃꯊꯣꯏꯅ ꯈꯣꯃꯩꯒꯤ ꯃꯐꯝꯗ ꯍꯥꯏ, "ꯗꯥꯗꯥ, ꯅꯨꯡꯊꯤꯜꯒꯤ ꯃꯇꯝꯗꯁꯨ ꯅꯍꯥꯛꯅ ꯎꯕꯤꯒꯅꯤ. ꯑꯩꯅ ꯍꯥꯏꯔꯤꯕꯁꯤ ꯊꯥꯖꯕꯤꯗ꯭ꯔꯕ ꯇꯥꯔꯕꯁꯨ ꯃꯊꯣꯏꯅ ꯆꯠꯀꯦ ꯍꯥꯏꯔꯤꯕꯗꯨ ꯂꯦꯞꯄꯤꯌꯨ. ꯑꯩꯈꯣꯏꯒꯤ ꯃꯪꯒꯣꯜ ꯑꯁꯤꯗ ꯂꯦꯞꯂꯦ ꯍꯥꯏꯔꯒ ꯈꯨꯜꯁꯤꯒꯤ ꯑꯀꯣꯏꯕ ꯅꯣꯡꯃꯗꯨ ꯂꯥꯇꯤꯌꯥ ꯊꯛꯇ ꯌꯦꯡꯕꯤꯌꯨ. ꯑꯔꯪꯕ ꯀꯔꯤꯅꯣ ꯈꯪꯗꯕ ꯀꯌꯥꯅ ꯅꯨꯃꯤꯠꯀꯤ ꯃꯉꯥꯜ ꯃꯔꯛ ꯑꯁꯤꯗ ꯄꯥꯏꯔꯛꯀꯅꯤ. ꯑꯗꯨꯒ ꯀꯔꯤꯒꯨꯝꯕꯗ ꯃꯨꯁꯤ ꯃꯨꯁꯤ ꯃꯉꯥꯜ ꯀꯌꯥꯒ ꯑꯔꯪꯕ ꯃꯉꯥꯜꯁꯤꯡ ꯑꯗꯨꯒ ꯊꯨꯡꯒꯥꯏꯅꯒꯅꯤ. ꯑꯅꯤ ꯑꯗꯣ ꯂꯥꯟꯊꯦꯡꯅꯒꯅꯤ. ꯐꯠꯇ꯭ꯔꯕ ꯇꯤꯟꯃꯨ ꯂꯥꯏꯃꯨꯅꯤ ꯃꯨꯁꯤ ꯃꯨꯁꯤ ꯉꯥꯟꯕꯒꯤ ꯃꯁꯛ ꯂꯧꯔꯤꯕꯗꯨꯅ ꯑꯔꯪꯕ ꯃꯉꯥꯜ ꯑꯗꯨꯅ ꯑꯐꯕ ꯂꯥꯏꯒꯤ ꯃꯁꯛꯅꯤ. ꯃꯁꯤꯕꯨꯅꯤ ꯑꯩꯅ ꯉꯥꯏꯍꯥꯛ ꯂꯩꯇ ꯇꯣꯏꯅꯁꯨ ꯌꯦꯡꯖꯔꯤꯕ. ꯑꯗꯨꯒ ꯏꯕꯨꯡ, ꯑꯁꯦꯡꯕ ꯇꯥꯟꯖꯥꯗꯨ ꯂꯥꯛꯇ꯭ꯔꯤ ꯐꯥꯎꯕ ꯃꯇꯝ ꯀꯨꯏꯔꯕꯁꯨ ꯀꯨꯏꯅ ꯉꯥꯏꯗꯕ ꯌꯥꯔꯣꯏꯗꯧꯔꯤ. ꯑꯗꯨ ꯑꯣꯏꯔꯕꯗꯤ ꯁꯟ ꯊꯥꯕꯨꯝ ꯑꯃꯒ ꯃꯈꯥꯏꯗꯤ ꯂꯥꯟꯆꯟꯈ꯭ꯔꯦ. ꯀꯔꯤꯒꯨꯝꯕ ꯊꯥ 3 ꯑꯁꯤ ꯁꯨꯖꯟꯈ꯭ꯔꯕꯗꯤ ꯀꯝꯗꯧꯅꯤ? ꯊꯥ 3 ꯐꯥꯔꯛꯇ꯭ꯔꯤꯉꯩꯗ ꯊꯕꯛ ꯑꯁꯤ ꯄꯥꯏꯈꯠꯂꯒ ꯅꯪꯕꯨ ꯂꯣꯏꯅꯗꯨꯅ ꯑꯩꯅ ꯃꯐꯝ ꯑꯁꯤꯗꯒꯤ ꯅꯥꯟꯊꯣꯛꯂꯦ ꯍꯥꯏꯔꯒ ꯇꯔꯪꯈꯨꯜ ꯇꯝꯅ ꯆꯠꯀꯗꯕꯅꯤ ꯌꯨꯝ ꯂꯝꯗꯝꯗ. ꯏꯕꯨꯡ, ꯁꯣꯏꯗꯅ ꯃꯗꯨꯒꯤ ꯃꯇꯝ ꯅꯪꯒꯅꯤ ꯍꯥꯏꯗꯅ ꯊꯥꯖꯩ. ꯉꯥꯏꯕꯤꯌꯨ." ꯁꯨꯝꯅ ꯂꯩꯔꯤꯉꯩꯗ ꯑꯃꯨꯛꯀ ꯑꯃꯥꯏꯕ ꯅꯣꯡꯕꯥꯟꯅ ꯀꯩꯊꯦꯜ ꯐꯝꯕꯒꯤ ꯑꯌꯥꯕ ꯑꯃꯨꯛ ꯂꯥꯎꯊꯣꯔꯛꯂꯦ. ꯃꯇꯝ ꯑꯁꯤꯗ ꯆꯞ ꯄꯣꯠꯂꯝ ꯆꯩꯔꯝꯁꯤꯡ ꯑꯗꯨ ꯄꯨꯊꯣꯛꯂꯦ ꯍꯥꯏꯔꯒ ꯏꯕꯨꯡ ꯆꯦꯛꯁꯤꯟꯅ ꯂꯩꯔꯝꯃꯨꯈꯛ ꯍꯥꯏꯔꯒ ꯊꯣꯛꯈ꯭ꯔꯤ. ꯅꯣꯡꯕꯥꯟꯅ ꯃꯌꯨꯝꯁꯤꯗ ꯂꯥꯛꯀꯗ꯭ꯔꯥ ꯍꯥꯏꯗꯅ. ꯑꯗꯨꯕꯨ ꯈꯣꯃꯩ ꯉꯁꯤꯗꯤ ꯌꯨꯝ ꯑꯁꯤꯗ ꯃꯍꯥꯛ ꯂꯩꯒꯗꯕꯒꯤ ꯃꯃꯤ ꯑꯃꯗꯤ ꯇꯥꯗꯦ. ꯃꯍꯥꯛꯁꯨ ꯅꯨꯄꯤꯒꯤ ꯐꯤꯖꯦꯠ ꯁꯦꯠꯆꯟꯗꯨꯅ ꯃꯀꯦ ꯁꯦꯝꯕ ꯍꯧꯈ꯭ꯔꯦ. ꯑꯃꯥꯏꯕ ꯅꯣꯡꯕꯥꯟꯅ ꯍꯦꯛ ꯃꯍꯥꯛ ꯐꯝꯃꯨ ꯍꯥꯏꯕ ꯃꯐꯝꯗꯨꯗ ꯊꯣꯔꯛꯂꯦ ꯍꯥꯏꯔꯒ ꯐꯝꯂꯤ. ꯅꯣꯡꯕꯥꯟꯁꯨ ꯃꯍꯥꯛꯅ ꯍꯦꯛ ꯊꯣꯔꯛꯄꯒ ꯃꯅꯥꯛꯇꯨꯗ ꯆꯪꯁꯤꯜꯂꯛꯏ. ꯑꯗꯨꯒ ꯃꯊꯣꯏꯒꯤ ꯅꯥꯀꯜ ꯅꯥꯀꯜꯗ ꯐꯝꯂꯨꯔꯤꯕ ꯅꯤꯄꯥ ꯅꯍꯥ ꯀꯌꯥ ꯑꯗꯨꯕꯨ, "ꯍꯩ, ꯅꯈꯣꯏ ꯆꯠꯂꯨ, ꯑꯇꯣꯞꯄ ꯃꯐꯝꯁꯤꯡꯗ ꯐꯝꯂꯨꯆꯣ. ꯍꯩ, ꯑꯗꯨꯒ ꯅꯨꯄꯤ ꯅꯈꯣꯏꯁꯤꯡ ꯅꯨꯄꯤ ꯃꯆꯥ ꯑꯁꯤꯒꯤ ꯅꯥꯀꯜ ꯅꯥꯀꯜꯗ ꯐꯝꯃꯨ. ꯈꯨꯜ ꯑꯁꯤꯗ ꯂꯩꯔꯤꯕ ꯅꯤꯄꯥ ꯅꯈꯣꯏ ꯀꯅꯥꯃꯠꯇꯅ ꯂꯩꯁꯥꯕꯤ ꯃꯆꯥ ꯑꯁꯤꯗ ꯀꯔꯟ ꯇꯥꯕ ꯌꯥꯔꯣꯏ. ꯅꯃꯤꯠꯅ ꯐꯩꯅ ꯌꯨꯡꯅ ꯌꯦꯡꯕ ꯌꯥꯔꯣꯏ. ꯃꯥꯒꯤ ꯊꯃꯣꯏ ꯁꯣꯛꯀꯗꯕ ꯊꯕꯛ ꯇꯧꯕ ꯌꯥꯗꯦ. ꯍꯔꯥꯎ ꯍꯔꯥꯎ ꯂꯣꯏꯅꯒꯗꯕꯅꯤ. ꯃꯗꯨ ꯅꯠꯇ꯭ꯔꯕꯗꯤ ꯅꯈꯣꯏ ꯁꯤꯕꯒꯤ ꯆꯩꯔꯥꯛ ꯐꯪꯒꯅꯤ ꯈꯪꯍꯧ." ꯁꯤ ꯍꯥꯏꯔꯝꯂꯒ ꯅꯣꯡꯕꯥꯟꯅ ꯅꯣꯛꯈꯤ ꯃꯉꯣꯟꯗ ꯌꯦꯡꯂꯝꯂꯒ ꯂꯩꯊꯣꯛꯂꯒ ꯊꯣꯛꯈꯤ. ꯉꯁꯤꯒꯤ ꯃꯑꯣꯡ ꯃꯇꯧꯗꯨꯗ ꯃꯊꯣꯏ ꯃꯍꯥꯛꯇꯤ ꯍꯩꯅꯗꯕꯗ ꯂꯣꯏꯔꯦ. ꯃꯊꯃꯣꯏꯅꯨꯡ ꯑꯁꯤꯗ ꯍꯤꯡꯁꯥꯕ ꯃꯍꯥꯛꯀꯤ ꯁꯛꯇꯥ ꯑꯁꯤꯒ ꯀꯔꯤ ꯋꯥꯈꯟꯕꯨ ꯈꯟꯗꯨꯅ ꯍꯥꯏꯖꯔꯤꯅꯣ?
ꯑꯩꯁꯤꯕꯨ ꯃꯍꯥꯛꯅ ꯃꯍꯥꯛꯀꯤ ꯃꯇꯨ ꯑꯣꯏꯒꯦꯒ ꯈꯜꯂꯤꯕ ꯖꯥꯠꯂꯣ? ꯐꯤꯕꯝꯁꯤꯒ ꯀꯤꯕꯨ ꯀꯤꯅꯦ꯫ ꯑꯩ ꯇꯟꯕꯨ ꯇꯟꯁꯤꯜꯂꯛꯀꯗꯧꯔꯤꯗ꯫ ꯄꯣꯠ ꯆꯩꯁꯤ ꯈꯔ ꯌꯣꯟꯁꯤꯜꯂꯝꯂꯒ ꯆꯪꯂꯒꯦ꯫ ꯃꯊꯣꯏꯅ ꯐꯝꯂꯔꯤꯕꯗꯨ ꯎꯔꯤ ꯃꯃꯥꯏ ꯃꯃꯤ ꯐꯤꯅ ꯈꯨꯝꯈꯣꯏ ꯈꯨꯆꯠ ꯂꯥꯛꯆꯠꯀꯗꯨ ꯅꯨꯄꯤꯒꯤ ꯃꯑꯣꯡꯒ ꯂꯧꯔꯗꯅ ꯂꯥꯛꯂꯤ꯫ ꯅꯣꯡꯕꯥꯟꯅ ꯆꯠꯂꯤꯕꯗꯨꯒꯤ ꯅꯥꯀꯜꯗ ꯐꯠ ꯂꯥꯎꯅ ꯊꯩꯔꯒ ꯆꯠꯈꯤꯕꯅꯤ꯫ ꯅꯣꯡꯕꯥꯟ ꯃꯁꯥꯗ ꯀꯔꯤꯒꯨꯝꯕ ꯁꯥꯃꯤꯜ ꯑꯃ ꯐꯪꯂꯗꯨꯅ ꯍꯨꯠ ꯂꯩꯊꯣꯛ ꯌꯦꯡꯉꯤ꯫ ꯑꯗꯨꯒꯗꯤ ꯍꯅꯨꯕꯤ ꯑꯃꯈꯛ ꯑꯣꯏꯔꯝꯃꯤ꯫ ꯌꯥꯝꯅ ꯍꯩꯅ ꯁꯤꯡꯅ ꯈꯣꯃꯩꯁꯨ ꯅꯥꯀꯜ ꯑꯃꯗ ꯂꯩꯁꯤꯟꯈꯤꯕꯅꯤ꯫ ꯃꯃꯤꯠ ꯃꯅꯥ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯁꯤꯡꯉꯤ ꯈꯣꯃꯩ, ꯃꯗꯨꯃꯛꯅ ꯃꯐꯝ ꯑꯁꯤꯗ ꯅꯣꯡꯕꯥꯟꯒꯤ ꯃꯈꯨꯠꯇꯒꯤ ꯅꯥꯊꯩꯔꯒ ꯍꯤꯡꯕ ꯉꯝꯂꯤꯕꯅꯤ꯫ ꯍꯅꯨꯕꯤ, ꯑꯍꯜ ꯑꯣꯏꯔꯕꯗꯤ ꯇꯞꯅ ꯏꯪꯅ ꯆꯠꯄ ꯇꯝꯃꯨ꯫ ꯑꯗꯨꯛ ꯊꯨꯅ ꯑꯩꯒꯤ ꯅꯥꯀꯜꯁꯤꯗ ꯍꯨꯝꯃꯒ ꯆꯠꯂꯤꯕꯗꯨꯕꯨ ꯀꯔꯤꯅꯣ? ꯑꯍꯜ ꯑꯣꯏꯔꯕꯗꯤ ꯆꯦꯛꯁꯤꯟꯅ ꯂꯩꯒꯗꯕꯅꯤ꯫ ꯅꯁꯨ ꯅꯆꯥ ꯑꯃꯠꯇ ꯂꯩꯇꯕ꯭ꯔꯥ? ꯅꯁꯨ ꯅꯆꯥꯁꯤꯡꯒ ꯊꯣꯛꯃꯤꯟꯅꯔꯛꯎ ꯀꯩꯊꯦꯜ ꯊꯣꯛꯄꯗ꯫ ꯅꯊꯟꯅꯇ ꯊꯣꯛꯂꯛꯀꯅꯨ, ꯅꯠꯇ꯭ꯔꯕꯗꯤ ꯅꯁꯥꯅ ꯁꯤꯖꯗ꯭ꯔꯤꯉꯩ ꯑꯩꯅ ꯂꯥꯟꯕꯤꯕ ꯇꯥꯕꯅꯤ꯫ ꯑꯍꯜ ꯑꯗꯨ ꯑꯉꯝꯕ ꯂꯥꯏꯑꯣꯏꯕ ꯅꯅꯥꯏ, ꯑꯩ ꯁꯣꯏꯖꯈ꯭ꯔꯦ, ꯉꯥꯛꯄꯤꯌꯨ꯫ ꯀꯔꯤꯁꯨ ꯑꯍꯜ ꯑꯗꯨꯗꯤ ꯇꯧꯖꯕ ꯅꯠꯇꯦ, ꯇꯞꯅ ꯆꯠꯆꯔꯤꯕꯅꯤ꯫ ꯅꯣꯡꯕꯥꯟꯅ ꯍꯧꯖꯤꯛ ꯅꯥꯀꯜꯗꯨ ꯍꯨꯝꯂꯒ ꯆꯠꯈꯤꯕꯗꯨ ꯑꯍꯜ ꯑꯗꯨ ꯑꯣꯏꯕꯣꯏ ꯅꯤꯡꯗꯅ ꯍꯥꯏꯔꯤꯕꯅꯤ꯫ ꯃꯍꯥꯛꯅ ꯀꯩꯊꯦꯜ ꯐꯝꯂꯤꯕꯁꯤꯡ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯒ ꯀꯨꯞꯅꯁꯨ ꯌꯦꯡꯁꯤꯜꯂꯔꯤꯕꯅꯤ꯫ ꯃꯇꯝ ꯑꯁꯤꯗ ꯑꯃꯨꯛ ꯈꯪꯍꯧꯗꯅ ꯃꯈꯣꯏꯒꯤ ꯈꯨꯜ ꯑꯁꯤ ꯍꯦꯛꯇ ꯊꯛꯈꯥ ꯅꯤꯛꯅ ꯖ꯭ꯋꯥꯔ ꯍꯥꯔꯛꯄꯒꯨꯝ ꯇꯧꯏ꯫ ꯅꯣꯡꯕꯥꯟꯕꯨ ꯂꯩꯃꯥꯏꯗꯨꯗ ꯂꯦꯞꯂꯝꯕꯗꯣ ꯃꯁꯥꯗ ꯇꯨꯒꯦ ꯍꯥꯏꯗꯨꯅ ꯇꯧꯕꯅꯤ꯫ ꯃꯃꯥꯏꯗꯣ ꯅꯣꯡꯄꯣꯛ ꯃꯥꯏꯀꯩꯗ ꯑꯣꯜꯂꯨꯕ ꯃꯇꯝꯗ ꯎꯔꯤ꯫ ꯅꯣꯡꯄꯣꯛ ꯃꯥꯏꯀꯩꯗ ꯅꯣꯡꯗꯣꯜ ꯑꯇꯤꯌꯥꯊꯛꯇ ꯌꯦꯡꯂꯨꯕ ꯃꯇꯝꯗ ꯎꯔꯤ ꯉꯥꯜꯂꯕ ꯂꯪꯇ꯭ꯔꯤꯛ ꯂꯪꯕ ꯃꯇꯨꯡ ꯇꯥꯔꯕ ꯄꯣꯠꯁꯛ ꯀꯌꯥ ꯅꯣꯡꯄꯣꯛ ꯃꯥꯏꯀꯩꯗꯒꯤ ꯃꯁꯤꯡ ꯊꯤꯉꯝꯗꯨꯅ ꯄꯥꯏꯁꯤꯜꯂꯛꯂꯤꯕꯗꯣ꯫ ꯃꯗꯨꯗꯒꯤ ꯅꯣꯡꯕꯥꯟꯅ ꯑꯃꯨꯛ ꯀꯩꯊꯦꯜ ꯂꯣꯏꯁꯜꯂꯨ, ꯍꯧꯖꯤꯛꯃꯛ ꯀꯩꯊꯦꯜ ꯂꯣꯏꯁꯟꯒꯗꯕꯅꯤ ꯂꯧꯔꯛꯄꯗꯒꯤ ꯃꯍꯩ ꯄꯣꯠ ꯂꯩꯅꯔꯝꯕ ꯄꯣꯠ ꯌꯣꯟꯅꯔꯝꯕꯁꯤꯡ ꯑꯗꯣ ꯖꯥꯞ ꯑꯩꯈꯣꯏꯒꯤ ꯄꯣꯠꯂꯝ ꯆꯩꯔꯝ ꯄꯨꯁꯟꯕ ꯌꯥꯕ ꯄꯨꯁꯜꯂꯒ ꯃꯌꯨꯝ ꯃꯥꯏꯀꯩ ꯇꯝꯅ ꯆꯦꯟꯁꯤꯟꯈꯤꯔꯝꯃꯤ꯫ ꯅꯣꯡꯕꯥꯟ ꯃꯁꯥꯗꯣ ꯂꯣꯏꯅꯃꯛ ꯃꯤꯌꯥꯝ ꯆꯪꯅꯈ꯭ꯔꯕ ꯃꯇꯨꯡꯗ ꯌꯥ ꯍꯥꯏꯗꯅ ꯀꯟꯅ ꯂꯥꯎꯔꯒ ꯃꯥꯒꯤ ꯃꯁꯥꯗꯒꯤ ꯇꯤꯟꯃꯨ ꯂꯩꯃꯨ ꯃꯁꯤꯡ ꯊꯤꯉꯝꯗꯅ ꯑꯀꯤꯕ ꯐꯪꯅ ꯄꯨꯊꯣꯛꯂꯦ ꯍꯥꯏꯔꯒ ꯅꯣꯡꯄꯣꯛ ꯃꯥꯏꯀꯩꯒꯤ ꯑꯇꯤꯌꯥꯊꯛ ꯑꯗꯨꯗ ꯂꯣꯏꯅꯃꯛ ꯇꯤꯟꯃꯨ ꯂꯩꯃꯨꯁꯤꯡꯗꯣ ꯄꯥꯏꯍꯟꯈ꯭ꯔꯦ꯫ ꯑꯗꯨꯒ ꯂꯥꯛꯂꯔꯤꯕ ꯑꯉꯧꯕ ꯂꯥꯏ ꯑꯐꯕꯒꯤ ꯃꯁꯛ ꯂꯧꯅ ꯂꯥꯛꯂꯤꯕꯁꯤꯡ ꯑꯗꯨꯒ ꯀꯟꯅ ꯂꯥꯟꯊꯦꯡꯅꯍꯜꯂꯤ꯫ ꯁꯤ ꯈꯛꯇꯁꯨ ꯅꯠꯇꯅ ꯃꯌꯨꯝ ꯇꯥꯕ ꯂꯝꯕꯤ ꯑꯁꯣꯝꯗ ꯌꯥꯝꯅ ꯍꯥꯊꯨꯅ ꯆꯦꯟꯁꯤꯟꯈꯤ꯫ ꯃꯥꯡꯅ ꯆꯦꯟꯁꯤꯟꯈꯤꯕꯒꯤ ꯃꯈꯣꯜꯗꯤ ꯗꯨꯡ ꯂꯥꯎꯔꯒ ꯂꯩꯃꯥꯏꯒ ꯅꯤꯛꯄꯅꯤ꯫ ꯑꯗꯨꯒ ꯃꯌꯨꯝꯗ ꯑꯀꯟꯕ ꯂꯩꯊꯧ ꯑꯃꯁꯨ ꯃꯥꯒꯤ ꯇꯤꯟꯃꯨ ꯂꯩꯃꯨꯁꯤꯡ ꯑꯁꯤꯕꯨ ꯍꯦꯟꯅ ꯃꯄꯥꯡꯒꯜ ꯍꯥꯞꯅꯕ ꯊꯕꯛ ꯑꯃꯁꯨ ꯇꯧꯈꯤꯔꯝꯃꯤ꯫ ꯁꯣꯝꯗꯅ ꯃꯃꯥꯏ ꯃꯤꯠꯀ ꯍꯨꯃꯥꯡ ꯄꯨꯡꯀꯥ ꯃꯊꯣꯏꯗꯣ ꯄꯣꯠꯂꯝ ꯆꯩꯔꯝꯁꯤꯡꯗꯨ ꯄꯨꯁꯤꯜꯂꯛꯂꯤ ꯍꯥꯏꯔꯒ ꯃꯪꯒꯣꯜꯗꯨꯗ ꯐꯝꯅ ꯇꯤꯟꯃꯨ ꯂꯩꯃꯨ ꯐꯠꯇꯕꯁꯤꯡ ꯑꯃꯗꯤ ꯂꯥꯏ ꯑꯐꯕꯁꯤꯡꯒ ꯁꯥ ꯃꯌꯣꯡ ꯌꯥꯅ ꯂꯥꯟꯊꯦꯡꯅꯔꯤꯕꯗꯨ ꯌꯦꯡꯂꯤ꯫ ꯈꯣꯃꯩꯁꯨ ꯃꯍꯥꯛ ꯏꯃꯨꯡꯗꯨꯗꯒꯤ ꯊꯣꯔꯛꯂꯦ ꯍꯥꯏꯔꯒ ꯌꯦꯡꯉꯤ꯫ ꯃꯍꯥꯛꯅ ꯉꯁꯤ ꯃꯄꯥꯜ ꯊꯣꯛꯏ ꯍꯥꯏꯕꯁꯤꯃꯗꯤ ꯃꯊꯣꯏꯒꯤ ꯃꯐꯝꯗ ꯈꯪꯍꯟꯕ ꯅꯠꯇꯦ꯫ ꯃꯌꯥ ꯀꯥꯡꯉꯩ ꯈꯣꯃꯩ ꯌꯦꯡꯂꯤ꯫ ꯅꯨꯄꯤꯒꯤ ꯐꯤꯖꯦꯠ ꯂꯩꯇꯦꯡꯗꯤ ꯑꯗꯨꯃꯛ ꯁꯦꯠꯂꯤ꯫ ꯑꯉꯛꯄꯅꯤ, ꯏꯃꯥ ꯄꯨꯡꯉꯩ ꯑꯁꯤꯒꯨꯝꯕ ꯎꯗ꯭ꯔꯤ꯫ ꯏꯆꯟ, ꯃꯁꯤꯕꯨ ꯇꯤꯟꯃꯨ ꯂꯩꯃꯨ ꯐꯠꯇꯕꯁꯤꯡ ꯑꯁꯤꯅ ꯑꯗꯨꯃꯛ ꯉꯝꯈꯤꯒꯗꯧꯔꯤꯕ꯭ꯔꯥ? ꯏꯕꯨꯡ, ꯑꯩꯅ ꯍꯦꯛ ꯈꯪꯂꯛꯄꯗꯒꯤ ꯉꯁꯤ ꯐꯥꯎꯕ ꯑꯁꯨꯝꯅ ꯇꯤꯟꯃꯨ ꯂꯩꯃꯨꯁꯤꯡ ꯑꯁꯤꯅ ꯇꯧꯔꯛꯂꯤꯕꯁꯦ ꯃꯈꯣꯏꯅꯗ ꯉꯝꯕ ꯉꯥꯛꯇꯅꯤ꯫ ꯑꯐꯕ ꯈꯣꯌꯨꯝ ꯂꯥꯏꯁꯤꯡꯗꯤ ꯇꯤꯟꯃꯨ ꯂꯩꯃꯨ ꯐꯠꯇꯕꯁꯤꯅ ꯅꯝꯍꯠꯂꯗꯨꯅ ꯈꯨꯜ ꯑꯁꯤꯗ ꯑꯃꯠꯇ ꯆꯪꯍꯟꯗꯦ꯫ ꯑꯗꯨꯃꯛꯁꯨ ꯉꯝꯈꯤꯒꯅꯤ ꯏꯕꯨꯡ꯫ ꯌꯦꯡꯉꯨ, ꯇꯤꯟꯃꯨ ꯂꯩꯃꯨꯒꯤ ꯃꯉꯥꯜ ꯃꯨꯁꯤꯕꯁꯤꯡ ꯑꯁꯤꯅ ꯃꯄꯥꯡꯒꯜ ꯍꯦꯟꯅ ꯀꯟꯕꯒꯨꯝꯅ ꯑꯉꯧꯕ ꯑꯔꯪꯕ ꯃꯉꯥꯜꯁꯤꯡ ꯑꯁꯤꯕꯨ ꯊꯣꯝꯇꯠꯂꯤꯕ, ꯃꯈꯣꯏꯅ ꯆꯥꯊꯣꯛꯂꯤꯕꯁꯤꯡ ꯑꯁꯤ ꯌꯦꯡꯉꯨ꯫